ngasi akhoi leise akhoi gi kanglei kethel wangjing branch ni ko wangjing branch akhoi hojik live mati ama thaba hor mai tare do live se tat khrem mo mati ama do kanglei kethel wangjing branch akhoi valentines day ka mari linana khoi special offer akhoi brother jewel na manipur myam da offer achoba hai tare ko yam ahom offer ama bibi gani haibira ko dei myam akhoi ngasi khoi gi single ki team kanglei kethel wangjing branch lak sa bani ko ado मैम वांजिंग ब्रांच संगमिनरसी अदुगा वांजिंग ब्रांच की लोकेशन खंगदब चिनाउसिंग यावरगसु हेना लाइन नबा हाइतारे को लोकेशन से अखोगी सिगी वांजिंग की अहान बथोंग हायगा एसी ओइदुनी को वांजिंग से असिगी हेक खितंग चपगा असि वांजिंग 1 किलोमीटर हा थाबनी को असिदा ग्रीन मचुना को अदुगा लाकपिर मतुंगदा अखोगी सिगी रॉयल एकेडमी हाइब स्कूल से सिदा लेरनी को सिगी सिदगी पैरपना येंगबदा दum उरनी kanlai kethel se aduga wangjing gi ahan bo opam haiga din yam sigi akhoi indian oil se oiduni ko indian oil sidagi su kitang pairapna dum yengo tamda dum urani kanlai kethel wangjing branch haiga aduga mayam na akhoi kanlai kethel wangjing branch se thibel line ba lakpada line ba haita gadi makhoi gi location akhoi na caption da pin tawjabani amadi mayam na google map sangbiraga kanlai kethel wangjing hain thabiro mayam location tholani du ko adan changmina si akhoi bada ju su leire live thaba howrobani do makok te horokpani ko ado pot se मैम येंगहोगदब चिनाउसिंग यावरगसु को तौबिरो अदुगा हुजिकती मैम सिदा लेरे अहानबा हुजिक उथिबो प्रोडक्ट तो सिदा लेरे को सिगी प्रोडक्ट से मैम हुजिक से प्राइस आइबुदी खंजरे मैम खंगदब सिंग यावरगिनी को अदो सिदा लेरे इसेंशियल की कोई वुलन शर्ट ओइगदिनी को वुलन शर्ट ओइदुनी सिगी से मैम दा हानदि लुपा चुकते पिरमनि सिगी से को अदो हुजिकती मैम दा पिगदे से लुपा क्याने हुजिकदो चंगागे हम अदुने मैम सु सिगी से अमु हाई अतोपा दुकानदा कांदा फंगोय सि लुपा चाहु हाइदि लुपा कइनो चंगागे हुमाइ से लुपा चामगा 170 माइ ओइदिनी को 170 दा मैम असु याम फबो क्वालिटी फंगबा हौनदे को सेंग हाइकादा अदो सिगी फी सिदि मैम हेक लाखो तमदा कांगि थलगी वांजिंग ब्रास लाखो तमदा दुम पायगा येंबिरो हेक येंगो तमदम पामनि सिगी सिदि अदो मचुसे मैम मंगा नि को लेइसे पुना मंगा ओदे बसमाना मंगा ओइगदुनी कलर मंगा लेदुनी लाइट ग्रे लेनी लाइट ब्राउन ले डार्क ब्राउन ले तो ब्लैक सु जाम फजमनि को जाम फजै सि मसा याम थिना ले को सि हाइदि मखादा स्माइन थिलिसे लोगो सु यावरे को मखादा रबर प्रिंट स्माइन यावगदुनी को अखोना हाना 700 दुम योन गिमने ब्रो 600 का 700 का योन गिमने बा अदो हजिकना मुक डायरेक्ट लुपा चंगा गी लुपा चंगा ले लागा होय अदो ममांग दा लेगी बा हाइदारे को लुपा चते दा लेगी बा चिनाउ सिंगदी वरौदुनी हाइदारे को ए अखोइना लेबे लुपा चते दा पीस अंग तंग तौरैनी हजिक लुपा चंगा पीस अहुम तौ थोरैना अदो हाना लेगी बा यावता सु को अमुक लाकपिरो लुपा चंगा गी अहुम लेबिरो मैम अदुगा नारावसे ना Valentine's Day की मैम स्पेशल ऑफर नि को मैम से उलक कदोइ से अदो ब्रदर आइना हाजे कदोइ से अखोइ स्पेशल ऑफर मक्ति पीने बको अदो गिव अवे अमदि हापसिरा हापसिरा एकदम हापसे ब्रो अखोइ लाइव हाय गुदिन गिव अवे ओके अदो गिव अवे से अखोइ रूल अमा हाइदुक सके को हाइदि मयामदा कमेंट तबो नुआइना बा हाइतारे को कंगलै केथेल शेयर तौरे हाइना कमेंट तौबिरंग दो मैम कंगलै केथेल शेयर तौरे हाइना कमेंट तौबिरक तबो चिनाउ सिंगी ओइनदि अखोइना गिव अवे से क्वालिफाइड ओइजदे गिव अवे से क्वालिफाइड कमाइना ओइगदम हाइम तमदा कंगलै केथेल गिव अवे कंगलै केथेल शेयर तौजरे हाइना कमेंट तौबिरक दबा अदुगा अखोइ कंगलै केथेल गी पीरिबा अखोइ लकी ओइबा मी अहुम खंजाबसिदा पार्टिसिपेट तौबा यागदुनी को मैम अदो मैम आइना हाजरिबा स्टेप तौबिरो अदुगा मथंगी प्रोडक्ट से कै उचिगे मथंगी से बो सिगी स्मार्ट सिगी से को सिजुम चंगा हम ओइदुनी को चंगा गे हम को ओके सिजे दुम कलर म्याम लई फिदा म्याम लई कटन लई अदगी सी लिनन लई मोम लई नि को कलर म्याम लई हाफ लई फुल लई को बो सिजे ओके सिजे पिस याम लई नि कलर याम लई पिस से पुन्ना क्या मुखदि लई नि एकदम हम सिदा लई पोसिंग जे ब्रो पुन्ना ने पिस दुम लिशिंग नि मथक लई को आदन लिशिंग लोइ लई आदि अखोइ सेल तौरि साइ तारे को वैलेंटाइन्स डे की दमक स्पेशल ऑफर पी से हाइदि मी लाई खुदिंगी कोना दोनि लैबन हाइदि स्टॉक से अनो दुम फंगनि हाइ तारे ओइ हाइदि ngasi थबम बोतो हाइंग फंगा तो साइ अतोबा हे अदि हिम जाबो फलक फंगो साइ बना ने अदो सि लैरे सिसु कलर मानदबा केनो तो दो म्याम लैनि को ब्रो डिजाइन मानदबा कलर मानदबा म्याम लैनि बा माने सिगी माने कलर ga je कलर यावदबि नेहरू ने कादुम बक लैनि बा ओके नेहरू यावद्रे यावगदि हेन स्मार्ट ओइबनि मी से को सिसु लैरे म्याम सिसु लैरे सिना लुपा चंगागे हुमनि को मैम सिजु को अदुगा सिजु चंगागे हुम दुने तो मथक कलर टी शर्ट को H&M की कलर टी शर्ट लाए मैम सिदा सी की फी से कई फी कोगे मेटी है को ओके मेटी है मैम को सी हान लुपा चहुम योन गिब दुने को ब्रो हजिक चंगागे हुम दे हान लुपा चहुम योन लमने सि से ने अदो हजिक की लुपा चंगागे हुम दे सि से को कलर सिदगी हेना कलर 10 मुक लेबा साइज L दगी हौरगा डबल XL बक लेनी अदम साइज लमक सुनबा लेनी L दे डबल XL बा तो कलर 10 मुक ले व्हाइट नु ब्लैक नु लम याव को ब्रो
ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯔꯗꯤꯀꯣ ꯆꯩꯔꯥꯎꯕꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦꯅꯦ ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯆꯩꯔꯥꯎꯕ ꯂꯥꯛꯀꯗꯣꯏꯅꯦꯕ ꯆꯩꯔꯥꯎꯕꯒꯤ ꯂꯩꯁꯜꯍꯧꯕꯗꯤ ꯌꯥꯔꯅꯤ ꯍꯥꯏꯇꯥꯔꯦ ꯆꯥꯝꯃꯉꯥꯒꯤ ꯑꯍꯨꯝ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯆꯩꯔꯥꯎꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯥꯏ ꯇꯥꯡꯈꯠꯂꯛꯀꯗꯣꯏꯅꯦ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯕꯣꯛꯁꯀ ꯃꯁꯥꯒꯤ ꯕꯣꯛꯁꯀ ꯌꯥꯎꯕꯗꯨꯗꯤ ꯂꯩꯕ꯭ꯔꯥ ꯆꯩꯔꯥꯎꯕꯒꯤ ꯌꯥꯕꯗꯣ ꯑꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯏ ꯁꯤꯁꯨ ꯕꯣꯛꯁꯇ ꯊꯨꯒꯥꯏꯕ ꯄꯣꯠꯅꯦꯕ ꯕꯣꯛꯁꯁꯨ ꯎꯠꯆꯔꯛꯀꯦꯀꯣ ꯕ꯭ꯔꯣ ꯌꯥꯏ ꯁꯤꯁꯨ ꯑꯗꯨꯝ ꯕꯣꯛꯁꯇ ꯊꯨꯒꯥꯏꯔꯛꯄꯅꯦꯕ ꯑꯣꯀꯦ ꯆꯥꯝꯃꯉꯥꯒꯤ ꯑꯍꯨꯝ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯂꯩꯁꯦ ꯃꯆꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯈꯜ ꯄ꯭ꯔꯤꯟꯁꯤꯗꯤ ꯃꯈꯜ ꯃꯈꯜꯅꯤꯀꯣ ꯌꯥꯎꯔꯤꯁꯦ ꯑꯗꯨꯝ ꯂꯩ ꯌꯦꯛꯄ ꯌꯥꯎꯔꯦ ꯃꯈꯜ ꯃꯈꯜ ꯌꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯀꯪꯂꯩ ꯀꯩꯊꯦꯜ ꯁꯤꯌꯔ ꯇꯧꯖꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯒꯤꯐ ꯑꯋꯦꯁꯦ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯔꯦ ꯌꯥꯎꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯖꯒꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯕꯣꯛꯁ ꯁꯨꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯦꯕ +1ꯒꯤ ꯁꯤ +1ꯒꯤ ꯃꯁꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜꯗꯨꯅꯦꯕꯀꯣ ꯃꯁꯥꯒꯤ MRPꯁꯦ ꯂꯨꯄꯥ 700 ꯂꯥꯛꯄꯗꯣ ꯂꯨꯄꯥ 700 ꯂꯩꯌꯦꯕꯀꯣ ꯑꯣꯀꯦ ꯁꯦꯡꯅ ꯎꯔꯦ ꯁꯤꯂꯝꯕ ꯂꯨꯄꯥ 500ꯒꯤ ꯑꯍꯨꯝꯗ ꯂꯣꯏ ꯂꯨꯄꯥ 500ꯒꯤ ꯑꯍꯨꯝ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯩꯔꯥꯎꯕ ꯃꯇꯝ ꯌꯧꯔꯛ ꯇꯥꯔꯒꯗꯤ ꯇꯥꯡꯉꯛꯀꯗꯣꯏꯅꯤ ꯂꯨꯄꯥ 500 ꯄꯤꯔꯛꯀꯗꯣꯏꯅꯤ ꯄꯤꯁꯇ ꯅꯠꯇ꯭ꯔꯅꯦ ꯁꯦ ꯇꯣ ꯁꯤꯁꯦ ꯍꯥꯟꯅꯗꯤ ꯁꯤ ꯌꯣꯜꯂꯝꯕꯗ ꯂꯨꯄꯥ 550 ꯌꯣꯜꯂꯝꯗꯧ ꯃꯥꯜꯂꯦ ꯁꯤꯁꯤꯗꯤꯀꯣ 700 ꯃꯁꯥ ꯂꯨꯄा 700 ꯌꯣꯜꯂꯦꯕ MRPꯗꯤ ꯌꯣꯜꯂꯦꯕ ꯁꯤꯁꯤꯗꯤꯀꯣ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯍꯥꯟꯅ MRPꯗꯤ ꯌꯣꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ MRPꯗꯤ ꯌꯣꯜꯂꯔꯣꯏ ꯂꯨꯄꯥ 500ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯕꯀꯣ ꯑꯗꯨ ꯁꯤꯗ ꯑꯩꯅ ꯍꯥꯏꯖꯔꯒꯗꯧꯁꯦ ꯕ꯭ꯔꯣ ꯁꯤꯒꯤ ꯕꯣꯛꯁꯇ ꯂꯥꯛꯄ ꯀꯥꯡꯕꯨꯁꯦ ꯁꯤꯗꯤ ꯁꯥꯏꯖ ꯌꯥꯝ ꯀꯟꯅ ꯆꯥꯎꯕ ꯌꯥꯎꯗꯦꯀꯣ ꯁꯥꯏꯖ ꯆꯥꯎꯗꯕꯒꯤꯗꯃꯛ ꯄ꯭ꯔꯥꯏꯁ ꯄꯤꯊꯔꯛꯄꯅꯦꯕꯀꯣ ꯁꯥꯏꯖ S M L L ꯕꯧ ꯈꯛꯇꯪ ꯂꯩ L ꯕꯧ ꯈꯛꯇꯪ ꯂꯩꯌꯦꯕꯀꯣ L ꯁꯦ ꯕ꯭ꯔꯣ M ꯁꯦ ꯑꯩꯉꯣꯟꯗ ꯂꯤꯠꯄ ꯆꯥꯏꯌꯦꯕ ꯑꯣ ꯑꯗꯨ ꯇꯥꯔꯒꯗꯤ L ꯗꯨꯗꯤ ꯑꯗꯨꯝ ꯆꯥꯎ ꯌꯥꯔꯦ ꯁꯤꯅ ꯃꯦꯇꯤ ꯑꯣꯏꯗꯣꯏꯕꯀꯣ ꯑꯃꯁꯤꯅ ꯃꯦꯇꯤ ꯑꯣꯏꯗꯣꯏꯕ ꯁꯤꯅ ꯀꯇꯟ ꯑꯣꯏꯗꯣꯏꯕꯀꯣ ꯀꯇꯟꯒꯤ ꯀꯣꯂꯔ ꯇꯤ ꯁꯥꯔꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯤꯅ ꯁꯤꯁꯨ ꯃꯁꯥꯏ ꯄ꯭ꯔꯥꯏꯁꯁꯦ 579 ꯁꯤꯁꯨ 500ꯒꯤ ꯑꯍꯨꯝꯗ ꯑꯣꯏꯗꯣꯏꯅꯦꯕ 500ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯕ ꯃꯌꯥꯝ ꯁꯤ ꯀꯣꯂꯔ ꯇꯤ ꯁꯥꯔꯠꯅꯤꯀꯣ ꯂꯨꯄꯥ 500ꯒꯤ ꯑꯍꯨꯝꯅꯦ ꯄꯤꯌꯣꯔ ꯀꯇꯟꯅꯦ ꯁꯤꯒꯤꯁꯦ ꯁ꯭ꯇꯔꯦꯆꯦꯕꯜ ꯌꯥꯕ꯭ꯔꯥ ꯁꯤꯁꯦ ꯁ꯭ꯇꯔꯦꯆꯦꯕꯜ ꯌꯥꯗ ꯃꯥꯜꯂꯦꯀꯣ ꯁꯤꯁꯦ ꯁ꯭ꯇꯔꯦꯆꯦꯕꯜꯗꯤ ꯌꯥꯗ ꯃꯥꯜꯂꯦ ꯑꯣꯀꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯂꯨꯄꯥ 500ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯨ 500ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ 100% ꯀꯇꯟꯅꯦꯕ 100% ꯑꯣꯔꯤꯖꯤꯅꯦꯜꯅꯤꯀꯣ ꯕ꯭ꯔꯣ ꯁꯤ ꯂꯩꯔꯦ ꯁꯤꯁꯦ ꯑꯗꯨꯝ ꯂꯨꯄꯥ 79 ꯄꯤꯕꯁꯦ ꯂꯨꯄا 500ꯒꯤ ꯑꯍꯨꯝ ꯂꯨꯄꯥ 500ꯒꯤ ꯑꯍꯨꯝ ꯀꯣ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯀꯪꯂꯩ ꯀꯩꯊꯦꯜꯁꯦ ꯂꯣꯀꯦꯁꯟ ꯈꯪꯗꯦꯅ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯀꯪꯂꯩ ꯀꯩꯊꯦꯜꯁꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯊꯤꯕꯗ ꯂꯥꯏꯅꯕꯀꯣ ꯒꯨꯒꯜ ꯃꯦꯞꯇ ꯀꯪꯂꯩ ꯀꯩꯊꯦꯜ ꯋꯥꯡꯖꯤꯡ ꯍꯥꯏꯅ ꯊꯥꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯗꯥꯏꯔꯦꯛ ꯂꯣꯀꯦꯁꯟ ꯑꯩꯈꯣꯏ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯂꯣꯀꯦꯁꯟ ꯈꯨꯗꯛꯇ ꯊꯣꯛꯂꯛꯑꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯨ ꯐꯣꯂꯣ ꯇꯧꯔ ꯂꯥꯛꯁꯟꯕꯤꯔꯣ ꯑꯗꯨꯒ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯣꯀꯦꯁꯟꯁꯦ ꯋꯥꯡꯖꯤꯡ ꯀꯩ ꯍꯥꯏꯒꯦ ꯁ꯭ꯋꯥꯏꯁꯦ ꯋꯥꯡꯖꯤꯡ ꯈꯥꯕꯈꯣꯡ ꯍꯥꯏꯕ ꯈꯥꯕꯈꯣꯡ ꯍꯥꯏꯕꯀꯣ ꯑꯣꯀꯦ ꯃꯌꯥꯝ ꯋꯥꯡꯖꯤꯡ ꯍꯦꯛ ꯍꯧꯔꯛꯄꯗꯣ ꯍꯦꯛ ꯃꯆꯤꯟꯗꯣ ꯑꯗꯨꯗꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯊꯧꯕꯥꯜ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯔꯣꯝ ꯍꯥꯏꯊꯔꯛꯄꯗꯒꯤ ꯀꯛꯆꯤꯡꯔꯣꯝ ꯍꯥꯏꯊꯈꯤꯕ ꯊꯧꯕꯥꯜꯗ ꯍꯥꯏꯊꯔꯛꯄꯗ ꯑꯗꯨꯝ ꯎꯔꯅꯤ ꯁꯨꯃꯥꯏꯅꯒꯁꯨ ꯂꯥꯛꯑꯦꯕꯀꯣ ꯆꯦꯀꯔꯁꯀꯤꯁꯦ ꯆꯦꯀꯔꯁꯀꯤ ꯁꯨꯃꯥꯏꯅ ꯕꯣꯛꯁ ꯂꯥꯛꯑꯦ ꯃꯥꯏꯁꯨ ꯃꯁꯥ MRP ꯂꯥꯛꯀꯅꯤꯕ 649 ꯒꯣꯕꯁꯦ ꯁꯤꯁꯨ ꯂꯣꯏꯅꯃꯛ ꯂꯨꯄꯥ 500ꯒꯤ ꯑꯍꯨꯝꯗ ꯂꯨꯄꯥ 500ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯕꯣꯛꯁ ꯃꯁꯥꯏ ꯁꯨꯃꯥꯏꯅ ꯕꯣꯛꯁ ꯂꯣꯏ ꯂꯥꯛꯀꯅꯤꯕ ꯑꯗꯨꯝ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯊꯦꯠꯂꯝꯕꯗꯕ꯭ꯔꯣ ꯑꯗꯨꯝ ꯈꯔ ꯀꯩꯅꯣ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯒꯁꯨꯀꯣ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯏꯐꯇ ꯌꯥꯎꯈꯤꯕꯗꯣ ꯂꯩꯇ꯭ꯔꯕ ꯍꯪꯕꯤꯔꯛꯄ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯩꯈꯣꯏ ꯀꯣꯂꯔ ꯇꯤ ꯁꯥꯔꯠ ꯁꯨꯃꯥꯏꯅ ꯄꯥꯝꯅꯈꯤꯕꯗꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯄꯥꯝꯅꯈꯤꯕ ꯄꯣꯠꯇꯨꯅꯦ ꯂꯩꯀꯥ ꯃꯥꯜꯂꯤꯀꯣ ꯃꯦꯇꯤ ꯍꯥꯏꯕꯀꯣ ꯑꯣꯀꯦ ꯑꯦꯗꯤꯗꯥꯁꯀꯤꯅꯦ ꯃꯌꯥꯝ ꯁꯤꯁꯦꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯩ ꯂꯤꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯟꯁꯤꯁꯨ ꯃꯌꯥꯝ ꯔꯕꯔ ꯄ꯭ꯔꯤꯟꯅꯤꯀꯣ ꯁꯤꯒꯤꯁꯦ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯃꯥꯒꯤꯁꯦ ꯑꯗꯨꯝ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ 500ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯕꯀꯣ ꯑꯗꯨꯗꯤ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦꯒꯤ ꯑꯣꯐꯔꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏ ꯈꯪꯅꯖꯕ ꯁꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯅꯖꯕꯤ ꯅꯨꯄꯤꯗꯗꯤ ꯄꯤꯕ ꯌꯥꯔꯣꯏ ꯅꯨꯄꯥꯒꯤꯗꯃꯛꯇ ꯒꯤꯐ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯁꯤꯒꯤꯁꯦ ꯂꯨꯄꯥ 500ꯒꯤ ꯑꯍꯨꯝ ꯂꯩꯕꯤꯔꯣ ꯄꯦꯜꯂꯅꯤ ꯊꯃꯣꯏ ꯄꯦꯜꯂꯅꯤ ꯍꯥꯏꯇꯥꯔꯦ ꯔꯣꯁ ꯑꯃ ꯂꯤꯇ꯭ꯔꯁꯨꯀꯣ ꯐꯁꯨ ꯐꯖꯕ ꯍꯣꯡꯁꯨ ꯍꯣꯡꯕ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯂꯩꯕ ꯍꯥꯏꯗꯤ ꯔꯣꯁꯇꯨꯗꯤ ꯅꯨꯃꯤꯠ 30ꯃꯨꯛ ꯂꯩꯔ ꯄꯠꯈꯤꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯁꯤꯒꯤꯁꯤꯗꯤ ꯄꯠꯄ ꯁꯨꯡ ꯅꯥꯏꯔꯔꯣꯏ ꯁꯦꯒꯥꯏꯗ꯭ꯔꯤꯕꯣ ꯑꯗꯨꯝ ꯖꯤꯝ ꯁꯥꯟꯅꯕ ꯂꯤꯞꯄ ꯖꯤꯝ ꯁꯥꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯂꯤꯞꯄ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯖꯤꯝ ꯁꯥꯟꯅꯕꯅꯁꯨ ꯌꯥꯝ ꯄꯥꯝꯃꯦꯕ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯋꯥꯏꯠꯁꯨ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯋꯥꯏꯠ ꯂꯩꯔꯦ ꯑꯗꯒꯤ ꯒ꯭ꯔꯦꯁꯨ ꯂꯩꯕ ꯁꯨꯃꯥꯏꯅ ꯒ꯭ꯔꯦ ꯂꯩꯔꯦ ꯁꯤ ꯀꯂꯔ ꯑꯃꯁꯤꯁꯨ ꯑꯗꯨꯝ ꯐꯖꯕꯅꯦꯕꯀꯣ ꯁꯤꯅ ꯐꯖꯩ ꯂꯦꯚꯦꯟꯗꯔ ꯃꯆꯨ ꯍꯥꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯦꯔꯨꯟ ꯃꯆꯨꯁꯨ ꯂꯩꯔꯦ ꯃꯦꯔꯨꯟ ꯃꯆꯨꯁꯨ ꯐꯖꯩ ꯁꯨꯃꯥꯏꯅ ꯕ꯭ꯂꯨꯒꯨꯝꯕꯁꯨ ꯂꯩꯌꯦꯕ ꯕ꯭ꯂꯨꯁꯨ ꯂꯩ ꯁꯤ ꯌꯥꯝ ꯏꯪ ꯂꯧ ꯃꯥꯜꯂꯦ ꯏꯪ ꯂꯧꯗꯧ ꯃꯥꯜꯂꯦ ꯁꯤ ꯃꯆꯨꯁꯤꯀꯣ ꯗ꯭ꯔꯥꯏ ꯐꯤꯠ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯨꯝ ꯂꯨꯄꯥ 500ꯒꯤ ꯑꯍꯨꯝ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ 500ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯕ 500ꯒꯤ ꯑꯍꯨꯝ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯄꯥꯝꯕꯤꯕ ꯁꯤꯁꯨ ꯂꯩꯔꯦ ꯕ꯭ꯂꯦꯛ ꯇꯠ ꯅꯥꯏꯀꯤꯒꯤꯀꯣ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯕ 500ꯒꯤ ꯑꯍꯨꯝ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯂꯩꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤꯀꯣ ꯀꯪꯂꯩ ꯀꯩꯊꯦꯜ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯁꯇ ꯂꯥꯛꯄꯤꯔꯣ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯁꯇꯁꯨ ꯃꯌꯥꯝ ꯐꯪꯅꯤꯀꯣ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯁꯀꯤꯗꯤ ꯍꯧꯖꯤꯛ ꯁꯦꯜ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯗꯕ ꯋꯥꯅꯤ ꯁꯦꯜꯗꯤ ꯇꯧꯔꯤ ꯑꯗꯨꯝ ꯀꯣ ꯀꯛꯆꯤꯡꯗꯁꯨ ꯑꯗꯨꯝ ꯃꯊꯪꯒꯤ ꯅꯦꯛꯁ ꯋꯦꯗꯅꯁꯗꯦ ꯑꯗꯨꯒꯨꯝꯕ ꯊꯥꯒꯦꯅ ꯇꯧꯅꯦꯕ ꯏꯔꯥꯡ ꯀꯩꯀꯩ ꯂꯩꯇ꯭ꯔꯗꯤꯀꯣ ꯑꯗꯨꯅ ꯀꯛꯆꯤꯡꯗꯁꯨ ꯑꯣꯐꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯍꯦꯟꯅ ꯆꯥꯎꯅ ꯀꯛꯆꯤꯡꯗꯁꯨ ꯃꯌꯥꯝ ꯑꯣꯐꯔ ꯄꯤꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯌꯥꯝ ꯂꯥꯏꯐ ꯉꯥꯏꯕꯤꯔꯝꯃꯣ ꯀꯛꯆꯤꯡꯗꯁꯨ ꯁꯤꯅ ꯖꯔꯥꯒꯤ ꯀ꯭ꯌꯨꯕꯥꯟꯗꯣ ꯕ꯭ꯔꯣ ꯀ꯭ꯌꯨꯕꯥꯟ ꯀꯣꯂꯔ ꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤꯅꯤꯀꯣ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯄꯥꯝꯅꯕꯁꯤꯡꯗꯣ ꯍꯥꯏꯗꯤ ꯅꯍꯥꯁꯤꯡꯅ ꯈ꯭ꯋꯥꯏ ꯄꯥꯝꯅꯕ ꯀ꯭ꯌꯨꯕꯥꯟꯗꯨꯅꯦꯕ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯂꯥꯛꯈ꯭ꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯥꯛꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯌꯣꯟꯈ꯭ꯔꯦ ꯐꯤꯁꯨ ꯌꯥꯝ ꯃꯣꯜꯂꯦ ꯁꯤꯒꯤꯁꯦꯀꯣ ꯃꯥꯏ ꯇꯦꯛꯁꯆꯔꯁꯨ ꯇꯣꯉꯥꯟꯕ ꯑꯃ ꯌꯥꯎꯔꯦ ꯌꯥꯝ ꯐꯖꯩ ꯁꯤꯁꯦ ꯃꯁꯥ ꯌꯥꯝ ꯅꯥꯟ ꯌꯥꯔꯦ ꯑꯣꯀꯦ ꯌꯥꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯅꯦꯠꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯀ꯭ꯌꯨꯕꯥꯟ ꯀꯣꯂꯔꯅꯤꯀꯣ ꯑꯗꯣ ꯃꯥꯒꯤꯁꯦ ꯃꯆꯨꯁꯦ ꯁꯤꯒꯤꯁꯤꯅ ꯂꯩꯔꯦ ꯁꯤꯌꯟ ꯃꯆꯨꯁꯨ ꯂꯩꯀꯣ ꯕ꯭ꯔꯣ ꯑꯗꯨꯒ ꯃꯥꯏ ꯗꯤꯖꯥꯏꯟꯁꯨ ꯂꯣꯏ ꯈꯦꯠꯅꯩꯕ ꯃꯥꯒꯤ ꯇꯦꯛꯁꯆꯔ ꯗꯤꯖꯥꯏꯟꯁꯤꯡꯁꯨ ꯂꯣꯏ ꯈꯦꯠꯅꯩꯕꯀꯣ ꯎꯠꯄꯤꯔꯛꯑꯣꯅꯦ ꯌꯦꯡꯉꯁꯤꯅꯦ
ꯁꯨꯃꯥꯏꯅ ꯂꯩꯁꯦ ꯇꯧ ꯁꯤꯒꯤꯅ ꯇꯦꯛꯁꯆꯔ ꯑꯃꯅꯤꯀꯣ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯇꯦꯛꯁꯆꯔꯕꯨꯗꯤ ꯃꯊꯪꯁꯤꯅ ꯑꯇꯣꯞꯄ ꯇꯦꯛꯁꯆꯔꯅꯤ ꯀꯂꯔꯁꯨ ꯃꯥꯟꯅꯗ꯭ꯔꯦ ꯃꯌꯥꯝ ꯄꯤꯡꯅꯤꯀꯣ ꯁꯤꯒꯤꯁꯤꯅ ꯄꯤꯡ ꯍꯥꯏꯔꯁꯨ ꯅꯨꯄꯥꯅ ꯂꯤꯠꯄ ꯌꯥꯕ ꯄꯤꯡꯅꯦ ꯁꯤꯒꯤꯁꯤꯗꯤ ꯁꯤꯗꯒ ꯂꯩ ꯒ꯭ꯔꯦ ꯃꯆꯨ ꯂꯩꯔꯦ ꯌꯥꯝ ꯐꯖꯩ ꯁꯤꯗꯤ ꯃꯁꯥ ꯌꯥꯝ ꯅꯥꯟꯅꯤꯌꯦ ꯇꯣ ꯃꯥꯏ ꯇꯦꯛꯁꯆꯔ ꯀꯩꯁꯦ ꯌꯦꯡꯎꯅꯦ ꯅꯥꯟꯕ ꯁꯨꯝꯕꯒꯥꯁꯦ ꯀꯣ ꯕ꯭ꯔꯣ ꯁꯤꯁꯨ ꯂꯩꯔꯦ ꯃꯃꯥꯡꯗ ꯂꯨꯄꯥ 400 ꯄꯤꯔꯝꯕꯗꯣ ꯍꯟꯗꯛ ꯑꯣꯏꯗꯣꯏ ꯄ꯭ꯔꯥꯏꯁꯁꯦ ꯕ꯭ꯔꯣ 700ꯒꯤ ꯑꯅꯤ ꯑꯣꯏꯗꯣꯏꯅꯦꯕ 700ꯒꯤ ꯑꯅꯤ ꯍꯥꯟꯅ ꯂꯨꯄꯥ 400 ꯄꯤꯔꯝꯃꯤꯀꯣ ꯁꯤ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯀꯣ ꯃꯌꯥꯝꯅ ꯆꯤꯟ ꯊꯤꯗꯦ ꯍꯥꯟꯅ ꯂꯨꯄꯥ 600 ꯄꯤꯔꯝꯕꯅꯤ ꯇꯦꯛꯀ ꯅꯞꯄ ꯅꯠꯇꯦꯀꯣ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯗꯛ ꯑꯅꯧꯕꯅꯤꯀꯣ ꯁꯤꯁꯦ ꯑꯅꯧꯕ ꯉꯥꯛꯇꯅꯦꯕ ꯇꯦꯛꯀ ꯅꯞꯇ꯭ꯔꯤꯗꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯃꯌꯥꯝ ꯍꯥꯟꯅ ꯂꯨꯄꯥ ꯀꯩꯅꯣ ꯄꯤꯔꯝꯕꯅꯤ ꯁꯤꯁꯦ ꯂꯨꯄꯥ ꯀꯌꯥꯕ 600 ꯄꯤꯔꯝꯕ ꯂꯨꯄꯥ 400 ꯄꯤꯔꯝꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯗ ꯂꯨꯄꯥ ꯀꯌꯥ ꯄꯤꯗꯣꯏꯕ 700ꯒꯤ ꯑꯅꯤ ꯂꯨꯄꯥ 400ꯒꯤ ꯑꯅꯤ ꯑꯣꯏꯗꯣꯏꯕꯀꯣ ꯑꯗꯨꯒ 1000ꯒꯤ ꯑꯣꯏꯔꯒꯅ ꯑꯍꯨꯝ ꯑꯣꯏꯗꯣꯏꯕ ꯑꯩꯁ ꯑꯗꯨ ꯇꯥꯔꯒꯗꯤ ꯌꯥꯝ ꯊꯤ ꯍꯣꯡꯅ ꯄꯤꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅꯗꯤ 330ꯒꯤ ꯆꯥꯡ ꯆꯤꯡꯗꯣꯏꯅꯦ ꯑꯗꯨꯗꯨꯒ ꯑꯃꯃꯝ ꯂꯧ ꯇꯥꯔꯒꯗꯤ 400 ꯂꯥꯛꯀꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯁꯤꯡꯒꯜ ꯄꯤꯁ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯂꯨꯄꯥ 100 ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯗꯕꯜ ꯄꯤꯁ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯂꯨꯄꯥ 700 ꯂꯥꯛꯑꯅꯤ ꯑꯗꯨꯒ 3 ꯄꯤꯁ ꯂꯧꯒꯦ ꯍꯥꯏꯔꯒꯅ ꯂꯨꯄꯥ 1000 ꯂꯥꯛꯀꯗꯣꯏꯕ ꯁꯤꯒꯨꯝꯕ ꯀꯂꯔꯒꯥꯁꯤ ꯌꯥꯎꯅꯤ ꯇꯦꯛꯁꯆꯔ ꯑꯇꯣꯞꯄꯅꯤ ꯁꯤ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯌꯥꯝ ꯐꯖꯩ ꯃꯆꯨ ꯌꯥꯝ ꯅꯥꯜꯂꯦ ꯑꯗꯨꯗꯣ ꯁꯤ ꯅꯥꯟꯁꯨ ꯅꯥꯜꯂꯅꯤ ꯐꯁꯨ ꯐꯖꯔꯅꯤ ꯄꯩꯁꯥꯁꯨ ꯍꯣꯡꯉꯅꯤ ꯃꯥꯅꯦ ꯍꯥꯏꯗꯤ ꯂꯨꯄꯥ 3,000 ꯐꯪꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯃꯥꯡ ꯂꯩꯈꯤꯕ ꯀꯥꯡꯕꯨ ꯀꯩꯒꯤꯅꯁꯨ ꯂꯣꯏ ꯈꯪꯕꯤꯔꯝꯒꯅꯤ ꯃꯃꯥꯡ ꯆꯍꯤꯗ ꯆꯠꯅꯔꯛꯄꯅꯦꯕ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯅꯝꯕꯅ ꯑꯗꯣ ꯃꯃꯥꯡ ꯆꯍꯤꯗꯩ ꯂꯥꯛꯄ ꯗꯤꯖꯥꯏꯟꯅꯦ ꯍꯟꯗꯛ ꯆꯍꯤꯗ ꯃꯩꯅꯦꯍꯦ ꯂꯝ ꯂꯥꯞꯄꯁꯤꯗ ꯊꯃꯣꯏ ꯀꯥꯏꯔꯦ ꯀꯥꯏꯁꯤꯜꯂꯦ ꯑꯗꯣ ꯗꯦꯂꯤꯚꯔꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯂꯩꯔꯒ ꯍꯥꯞꯆꯟꯁꯦ ꯑꯝꯇ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯄꯣꯠ ꯑꯍꯣꯡꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯌꯨꯝꯗ ꯐꯝꯃꯒꯁꯨ ꯑꯗꯨꯝ ꯂꯩꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯛꯅꯤꯡꯗꯁꯨ ꯑꯗꯣ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯊꯝꯁꯦ ꯌꯥꯝ ꯊꯨꯅꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯒ꯭ꯔꯦ ꯗꯀꯥꯁꯦ ꯂꯩꯔꯦꯕꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯁꯨ ꯂꯩꯔꯦ ꯀꯂꯔꯗꯤ ꯌꯥꯝ ꯊꯤ ꯌꯥꯝꯃꯦ ꯁꯤꯁꯤꯗꯤ ꯀꯂꯔꯁꯨ ꯌꯥꯝꯃꯦ ꯇꯦꯛꯁꯆꯔꯁꯨ ꯌꯥꯝꯃꯦ ꯕ꯭ꯔꯣ ꯑꯩ ꯁꯤꯗ ꯊꯦꯠꯇ꯭ꯔꯤꯕꯀꯣ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯊꯦꯠꯇꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯁꯨꯃꯥꯏꯅ ꯁꯤꯗꯒ ꯂꯩ ꯃꯌꯥꯝ ꯉꯁꯤꯁꯦ ꯅꯦꯠ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯦꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯖꯤꯛꯈꯛ ꯅꯨꯡꯉꯥꯏꯇꯕꯒ ꯅꯠꯇ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯦꯠꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯎꯠꯈꯤꯕ ꯀ꯭ꯌꯨꯕꯥꯟ ꯀꯣꯂꯔꯁꯤꯡꯗꯣ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯖꯔꯛꯄꯅꯤꯀꯣ ꯀ꯭ꯌꯨꯕꯥꯟ ꯀꯣꯂꯔꯁꯦ ꯃꯌꯥꯝꯁꯤꯗ ꯀꯂꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯦ ꯀꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯌꯥꯝꯁꯨ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇ ꯎꯔꯝꯃꯅꯤ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇ ꯚꯤꯗꯤꯑꯣ ꯀꯛꯇꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇꯨꯁꯨ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯧꯖꯤꯛ ꯊꯥꯖꯔꯤꯕ ꯂꯥꯏꯐꯁꯨ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯀ꯭ꯌꯨꯕꯥꯟ ꯀꯣꯂꯔ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯡꯒꯜ ꯄꯤꯁ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯂꯨꯄꯥ 100 ꯈꯛꯇꯅꯦ ꯗꯕꯜ ꯄꯤꯁ ꯂꯧꯒꯦ ꯍꯥꯏꯔꯒꯅ ꯂꯨꯄꯥ 800 ꯑꯗꯨꯒ ꯁꯤꯗ ꯊꯦꯠꯇꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤꯀꯣ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯁꯤꯁꯤ ꯌꯥꯝꯃꯟꯗꯅ ꯊꯦꯠꯇꯕꯅꯦꯕꯀꯣ ꯇꯦꯛꯁꯆꯔꯁꯨ ꯇꯣꯉꯥꯟꯕ ꯂꯩ ꯀꯂꯔꯁꯨ ꯇꯣꯉꯥꯟꯕ ꯂꯩꯀꯣ ꯕ꯭ꯔꯣ ꯁꯤꯗ ꯋꯥꯏꯠꯀ ꯕ꯭ꯂꯦꯛꯀꯁꯨ ꯌꯥꯎꯗ꯭ꯔꯤꯕꯀꯣ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄꯗ ꯈꯔ ꯈꯛꯇ ꯑꯗꯨꯝ ꯔꯦꯟꯗꯝ ꯑꯣꯏꯅ ꯂꯧꯊꯣꯔꯛꯑꯦꯕ ꯈꯔ ꯑꯗꯨꯝ ꯐꯠ ꯂꯥꯎꯅ ꯌꯦꯡꯉꯦ ꯑꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯤꯗ ꯂꯧꯊꯣꯛꯏ ꯃꯌꯥꯝꯁꯦ ꯐꯖꯩꯌꯦ ꯂꯣꯏꯅꯃꯛꯀꯣ ꯑꯗꯨꯝ ꯕ꯭ꯂꯦꯛꯀ ꯌꯥꯎꯔꯒꯗꯤ ꯎꯠꯂꯛꯀꯦꯕꯀꯣ ꯕ꯭ꯔꯣ ꯁꯥꯀꯟꯗꯁꯨ ꯈꯔ ꯑꯊꯦꯠꯄꯗꯤ ꯑꯗꯨꯝ ꯎꯠꯂꯛꯀꯦꯕ ꯑꯗꯣ ꯁꯤꯒꯤꯁꯦ ꯂꯨꯄꯥ 1,000 1,000 ꯑꯃꯗ 100 ꯑꯅꯤꯗ 700 ꯀꯣ ꯑꯍꯨꯝꯗ 1,000 ꯑꯗꯨꯗꯒꯤꯗꯤ ꯃꯥꯏ ꯍꯦꯟꯒꯠꯂꯒꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯂꯥꯛꯀꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯅꯦ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯃꯊꯪ ꯎꯠꯂꯁꯦ ꯁꯤꯗ ꯁꯤꯁꯨ ꯕ꯭ꯔꯣ ꯉꯁꯥꯏꯒꯤ ꯄ꯭ꯂꯁ ꯄꯣꯏꯟꯒꯤ ꯇꯤ ꯁꯥꯔꯠꯁꯤꯡꯗꯨꯅꯤꯀꯣ ꯃꯥꯏ ꯀꯂꯔꯁꯤꯡ ꯑꯔꯩꯕꯁꯤꯡ ꯑꯩꯈꯣꯏꯅ ꯕꯣꯛꯁ ꯑꯃ ꯊꯨꯒꯥꯏꯔ ꯎꯠꯆꯕꯅꯦꯕ ꯁꯤꯁꯨ ꯑꯗꯨꯝ ꯂꯨꯄꯥ 700 ꯄꯤꯕꯗꯣ 500ꯒꯤ 3 ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯨꯄꯥ 700 ꯄꯤꯕꯗꯣ 500ꯒꯤ 3 ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯨ ꯇꯤ ꯁꯥꯔꯠ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯀꯣꯂꯔ ꯇꯤ ꯁꯥꯔꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯁꯤꯗ ꯁꯥꯏꯖꯁꯦ ꯃꯥꯏꯁꯦ ꯈꯤꯇꯪ ꯄꯤꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯁꯥꯏꯖ ꯄꯤꯛꯄꯩꯅꯤꯀꯣ ꯕ꯭ꯔꯣ ꯄ꯭ꯔꯥꯏꯁ ꯇꯥꯊꯣꯛꯏꯁꯦ ꯁꯥꯏꯖ ꯑꯦꯁ ꯇꯩꯅ ꯑꯦꯜ ꯐꯧ ꯂꯩꯌꯦꯕ ꯑꯦꯁ ꯇꯩꯅ ꯑꯦꯜ ꯐꯧ ꯂꯩꯌꯦꯕꯀꯣ ꯑꯣꯀꯦ ꯁꯤ ꯂꯩꯔꯦ ꯁꯥꯏꯖꯁꯦ ꯄ꯭ꯂꯁ ꯑꯦꯁꯅꯦꯕꯀꯣ ꯄꯣꯏꯟꯠꯀꯤꯅꯤꯀꯣ ꯁꯤꯒꯤꯁꯦ ꯍꯥꯏꯗꯤ ꯐꯤꯗꯤ ꯌꯥꯝ ꯐꯩꯌꯦ ꯐꯤꯗꯤ ꯄꯥꯏꯕ ꯀꯥꯟꯗ ꯑꯣꯔꯤꯖꯤꯅꯦꯜꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯗꯣꯏꯅꯤ ꯐꯤꯗꯤ ꯌꯥꯝ ꯐꯩꯀꯣ ꯁꯤꯒꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯂꯨꯄꯥ 500ꯒꯤ 3 ꯈꯛꯇꯅꯤ ꯁꯤꯁꯦ 500ꯒꯤ 3 ꯑꯣꯏꯗꯣꯏꯕ 500ꯒꯤ 3 ꯈꯛꯇꯅꯤ ꯌꯥꯝꯕ ꯅꯠꯇꯦꯗ ꯃꯌꯥꯝ 700 ꯄꯤꯕꯁꯦ 500ꯒꯤ 3 ꯈꯛꯇꯪ ꯃꯥꯅꯦ ꯑꯣꯏꯊꯣꯛꯄ ꯌꯥꯝꯕ ꯅꯠꯇꯦ ꯑꯣꯐꯔꯁꯦ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯗ ꯌꯥꯝꯅ ꯑꯣꯐꯔꯁꯦ ꯍꯥꯏꯗꯤ ꯂꯨꯄꯥ 500ꯒꯤ 3 ꯇꯧꯊꯣꯛꯄ ꯈꯛꯇꯅꯦꯕ ꯅꯠꯇ꯭ꯔꯅꯦ ꯁꯤ ꯀꯂꯔꯁꯨ ꯑꯔꯣꯏꯕꯤ ꯐꯖꯔꯅꯤ ꯀꯂꯔꯁꯦ ꯁꯤ ꯄꯔꯄꯜ ꯃꯆꯨꯒ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯁꯤ ꯑꯍꯟꯅ ꯂꯤꯠꯄ ꯑꯗꯨꯝ ꯐꯖꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯋꯥꯏꯠ ꯃꯆꯨ ꯌꯥꯎꯔꯦ ꯑꯗꯨꯝ ꯁꯤ ꯃꯆꯨꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯑꯔꯦꯝꯕ ꯀꯂꯔ ꯃꯌꯥꯝꯁꯨ ꯌꯥꯎꯅꯤꯀꯣ ꯁꯨꯃꯥꯏꯅ ꯃꯁꯥ ꯅꯥꯟꯕ ꯀꯂꯔꯒꯤ ꯌꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯣꯏꯁꯦ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯕ ꯃꯇꯝꯗ ꯀꯪꯂꯩ ꯀꯩꯊꯦꯜ ꯁꯤꯌꯔ ꯇꯧꯖꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯒꯤꯐ ꯑꯋꯦꯁꯦ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯦ ꯌꯥꯎꯔꯦ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯗꯥꯎ ꯌꯥꯕ ꯑꯩꯈꯣꯏꯅ ꯃꯤ ꯈꯪꯒꯠꯆꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯣ ꯀꯅꯥ ꯑꯣꯏꯒꯦ ꯉꯁꯤ ꯍꯌꯦꯡ ꯂꯛꯀꯤ ꯑꯣꯏꯕ ꯃꯤ 3 ꯈꯟꯖꯒꯗꯣꯏꯅꯤꯀꯣ ꯃꯤ 3ꯁꯤꯗ ꯑꯩꯈꯣꯏ ꯀꯪꯂꯩ ꯀꯩꯊꯦꯜꯁꯤ ꯂꯥꯛꯄꯤꯔꯒ 1,000ꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯄꯣꯠ ꯐ꯭ꯔꯤꯗ ꯍꯥꯏꯇꯥꯔꯦ ꯂꯧꯕ ꯌꯥꯒꯗꯣꯏꯅꯤ ꯈꯣꯡꯎꯞ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯇꯤ ꯁꯥꯔꯠꯁꯦ ꯑꯩꯈꯣꯏ 3 ꯂꯧꯖꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯏꯀꯣ ꯂꯨꯄꯥ 1,000 ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟꯇ ꯑꯩꯈꯣꯏ ꯀꯪꯂꯩ ꯀꯩꯊꯦꯜ ꯁꯤꯌꯔ ꯇꯧꯖꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯁꯤꯅ ꯂꯤꯅꯟ ꯁꯥꯔꯠꯅꯦꯕꯀꯣ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯃꯥꯡ 600 ꯌꯣꯟꯕꯗꯣ ꯍꯟꯗꯛꯀꯤ ꯂꯤꯅꯟ ꯁꯥꯔꯠꯁꯦ 400 ꯈꯛꯇꯪꯗ ꯑꯣꯐꯔ ꯂꯥꯛꯇꯣꯏꯅꯦ ꯂꯨꯄꯥ 100ꯗ ꯑꯣꯀꯦ ꯂꯤꯅꯟꯁꯦ ꯑꯗꯨꯝ ꯂꯤꯠꯄ ꯅꯨꯡꯉꯥꯏꯔꯅꯤꯕꯀꯣ ꯕ꯭ꯔꯣ ꯃꯥꯅꯦ ꯍꯥꯏꯗꯤ ꯁꯝꯃꯔ ꯌꯧꯔꯛꯀꯗꯧꯔꯕꯅꯦꯕ ꯌꯥꯎꯁꯪꯒ ꯌꯧ ꯇꯥꯔꯒꯗꯤ ꯌꯥꯝ ꯁꯥꯔꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯤꯁꯦ ꯂꯦꯅꯤꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯌꯨꯕꯥꯟ ꯀꯣꯂꯔ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯌꯥꯎꯁꯪ ꯃꯇꯝꯗ ꯀꯤꯒꯤ ꯏꯟꯅ ꯂꯩꯅꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯅ ꯈꯤꯇꯪ ꯃꯥꯡꯖꯧꯅꯅ ꯑꯗꯨꯝ ꯄꯨꯖꯔꯛꯑꯅꯤꯀꯣ ꯑꯗꯨꯝ ꯁꯤ ꯌꯥꯔꯦ ꯑꯗꯨꯒ ꯆꯩꯔꯥꯎꯕꯒꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯗ ꯄꯤꯔꯁꯨ ꯌꯥꯔꯦ ꯁꯤꯒꯤꯁꯤꯗꯤꯀꯣ ꯌꯥꯝꯅ ꯑꯗꯨꯝ ꯐꯖꯔꯦ ꯍꯥꯏꯗꯤ ꯀꯣꯂꯔ ꯇꯤ ꯁꯥꯔꯠꯇ ꯃꯤ ꯄꯥꯝꯗꯣꯏꯁꯨ ꯍꯥꯏꯗꯤ ꯄꯥꯝꯗꯕ ꯌꯥꯎꯔꯝꯒꯅꯤꯕ ꯅꯍꯥꯗꯤꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯤꯕꯅ ꯐꯩ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯒ ꯇꯤ ꯁꯥꯔꯠ ꯃꯌꯥꯝ ꯂꯩꯔꯦ ꯀꯔꯝꯕ ꯎꯠꯁꯤꯒꯦ ꯁꯤ ꯇꯤ ꯁꯥꯔꯠꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯀꯇꯟ ꯂꯩꯀ꯭ꯔꯥꯒꯤꯗꯨꯅꯤꯀꯣ ꯐꯨꯜ ꯁ꯭ꯇ꯭ꯔꯦꯆꯦꯕꯜ ꯌꯥꯎꯕ ꯀꯇꯟ ꯂꯩꯀ꯭ꯔꯥꯒꯤꯗꯣ
시제 하나 500 요마 보드네고 거브라 루파 정화 요래 하는 거 루파 정화 요마도 허직 정화기 아니 루파 정화기 아니 아이스 오퍼지 그이다우리 하브노니 떠이고 하이데 마얌세 밸런타인스 데이기 아코 버다주얼나 마얌다 비토이세고 아도게 마데 야마이다 시금바시 시포지 좀 5도 예 예가 좀 강하니고 아디 매암 좀 꽉 빰나 요 뽕 아드네 그 달라이까지 호이 스마이나 컬러 시금 야오니 스마이나 컬러 프린트 제 거브라 스마이나 와이트 스마이나 프린트 야오니 시수 야오레 암파세 심플 거 마니도 스마이나 락파세 거 시수 루매암 루파 정화기 어후 아니 오데고 정화기 하나 정화 피라모도 정화 아니요 되비 까탈레까기 티샤리 루파 정화 피라모네고 아도 호직티 루파 정화기 아니 떡थे 매암 주에는 강비령은 거 까탈레까 레이블 라고 좀 마망 레이기 두고 마양 캐나리안 놈 칼라니 까탈레까지 땅만이 생나 하가나 거 까탈나 무 후응만이 까탈레까시 놈 프리미엄 퀄리티 오이버네고 스마이나가 라이제 또 로시기 리바시까지 암마 나레고 시시 암나레 또 스트레치블 오이드네 시디고 양 파제 미 피조 몰몰 라오레 시디고 얌 농아니 리빠데 시제 아도 얌 시리 파 정화기 아니 까타네 GTA 야오레 아디다스 게 스마이나 거기 로더 스피드 야오레 거 시지 야오레 누피 러주 파제 누파 러주 파제 아니 유니섹스 하이다레 거 누피 누파 아니 마케 미 야레 두가 기프트 피가 해가지고 야레 거 맘 시기세 adum haidi lupa changa ge ni katane yam nate color je adum khai lai ko bro ad sil thetok tre the simana ga ngau bu da sman bench ki doble le sigi nike gi print de me am ju hena ubi ra mane mamang da fai chat pa print ne badum fai chat pa printing manung ji yawe ba asi changa piram jing do changa ge ni da han gi stock ju khari yaw bane ko bro khoi da adu jing ju han gi changa ga sa to ko tharam jing du changa ge ani oi do ni ko bro okay adu ta ga di hana lupa chatu piram do ji lupa changa ge ani dum to bro ne ko okay adu ta na sa tu tharam du jum changa ani dum yaw ra changa ani do de ne ba offer sidi ko ma'am hayeng an talang na biro ko hayeng pung kya di hang ne hayeng gi dum pung 8 dan pung 8 dei ko okay ta gi ma'am pung 8 dei gi hang ga do ni kang le ga dal se do na ma'am akoi gi sigi offer gi pathak ma'am se lo winning ba chinau sing le ga su ko adum lak biro ngan lak biro ngan lak ta ga di apot phajaba phang ga do ni chilai sijina bro sijina sigi kaino oi de o ga sigi men ko sijina lupa 정화기 망아 마마나 정화기 많이 또 기비 요이고 또 시기시나 정화기 망아 어디 시사 정화기 망아 어디 시세 망아 자 khâu là cái cô bro mana sila ani sumbala ani ya adum ya sai dum ape jeng lo dang mo mana khar yaw ni sumba adum khar dum ya la ni ko okay kalari ki matik ya me map silupa 정화기 망아 aw mam lupa chama Asmana kuda asam mo yaw re full sleeve yaw ko full sleeve yaw re ko bro magi price lupa chama gi di price chama lo tham ni ko bro atai di price ha da bu yaw okay adu du ko chama gi di khang na ba na ko bro price lo na pa ni lupa chama tani ko map si sa hek lak baga dum mayam da smai nap tho ga tham ba ne map si lupa chama ga ga yaw ni sum bu du do ka ta lai ka ga yaw sorted do ni ko bro si dum yaw re white chu yaw re ko phajawa dum map si lupa chama tani lupa 정화기 manga si lai re Tale. Mana kudang asam ju dung khara dum yaw yo go bro. Mana kudang asam si lupa cham khatang oi du ni. Changwa gi manga oi du ni si ju du. Okay. Ado mayam hai jaga doi se mayam share sambiramo commenta kan le gathel share tawre han thamjabiramo ko aduga lucky oi ba khoina mi ahum khanga chaga doi ni mi ahum sida khoina dukan se lakpiraga free da khoi lupa lising amagi khudul pot lawu yabe khusang sa pijaga doi ni ko. Ja poke ga pam jam na le bro. Poke ga pa la kudang san si lupa cham khatang ne ba. Cham khatang ni si jam phajai ma chu jam na le ko. Haidi ma de bro man yaw den de khaji ga khara yaw khangat laga. Phajawa ko phajawa dum yaw e ba sa ne. Mana ga lai lupa cham khatang ni ko ma'am si lupa cham ai di phajawa ji lupa cham ai jela ko. Lupa ma'am si lupa 정화기 망아 어디니 거 시사 정화기 망아 어디니 텍스처 야와 스마네 야와 시수 안 파제이 katal like ra gi mo do bone sisul pa chama katang lupa chama tani ma'am sise lupa chama ma'am lupa chama dai aduga ko sise lupa chama tani ma'am aduga atopa ula semu lupa chama ma'am si lupa chama tani ko silai sa atopa maning da ma'am yala ga le lupa chama si aduga atopa product ma'am ula ge mu aduga bro sigi nanaw ba aduga sona kan lo singron aduga sigi to sigi winter summer gi oiba summer pen do bro hoi si summer pen se hoi kai oi katan oi do kai oi den sia kari pila no khang ge lenin gi type ne ko dum ko lenin gi type ne do lenin makti natte color yam me ko mai color ya color try thoi muk sui ba adu si je mi to pa de si je lupa chom yang kai sahum chom yang kai ge changwa bo yo no bu jawe changwa yo le ba ko okay adu akhoi si da oi de je bro changwa gi ahum oi ba ko adu ta ga di yam si summer pen me am se akhoi si da kan ga thel da giเลยพี่ออโต้ดูการจะพี่รู้น้อยแต่เลยก็ออโต้ดูการเลยสมัยนั้นสิพังไว้สิออฟเฟอร์สิเดีจังหวะกี่หัวมือตัวนี้มันสิจังหวะกี่หัวมือตัวนี้สิสิปีสยามเลยเป็นนั่นเด็กก็รู้สิเดียปีเสียกี่หมดเลย600ก็ครานั้นเลยมาเลยปีเสียจะทุกคนเดียวก็โอเคอดูตากันดีปีเสียยามกันนี่ยามเป็นนั่นเด็กอารมณ์ยามนะดูให้ดี
lupa sama-sama lagi bisa kangau lu haitare jaja lu gini haitare ko ama katang lau ga jane ama katang lau 200 per piece la ama ama lawan 200 la ka de ko okay ado haidi ahum lo bone di ko sei ko ahum lo bone di ko sei coloring faja faja myam jawi bro thet tab color ju yaw bni ko bro hoi sumana sugumba singyo okay si jinge lomba lupa changwa gi lupa changwa ahum de ni ko adugo sida ama ju bro sigi fida ji ama ju lae ba ko sigi mana boxer se hoi sije khoi hana lupa changwa gi ahum offer thajaram ba dune ba okay ado hojik akhon tha do jina go bro changwa gi mari oi de ba changwa mari oi de full jina changwa gi homo ni dana half jina changwa gi mari de si packet ama le ni duga ama ga la ga changwa gi mari ba ko okay packet tongan kai thoga packet tongan kai thoga mari sa tu ne ba changwa gi mari oi de ba full dana homo ni aduga half dana changwa gi mari oi de ne bro yam chao e offer ji ko yam sigi boxer ji set yam noi ni ko summer da set pai di yam ti noi ni manung tha ge su ya ni ko ai di akhoi gi innerwear hai ta ko ina set pa ya ni si ko tactics skill de ba ko okay size le ni ko bro size ML XL double XL bol ML XL double XL le de ba ko okay yam zero sambiro sina polyester gi oi de ne ba ko polyester gi sina dry fit jauni polyester jauni ko bro si ja do si jina chana ba chilnaw sing gi gym chana ba gumba dum sports wear gi do do si dane hena hena pam na tawe ba ko do si jing ju si li pa yam noi ni ma chu jam phase ing lo ma tane ma chu se ko adu ma ju yam na le ko color jing ja do si jing ju lo pa changwa gi homo de ni ko ai mayam share option da view ko share tawraga mayam da hena offer se sidagi hena chawna haidare ko mathangi khoina Kakching branch ki thara ko tam da sidagi hena chawna offer piba ngambo oi sinu ko mayam kan le thel cha ado mayam jo kan le thel na khoi Valentine's Day ga mai le na offer adugi matik chawna pi se mayam su support to view comment ta share tawre hena comment option biramu aduga khana chana wasing da smaina kan le thel smaina Wangjing branch sa smaina yam ti hong lu pa changa ye hum to free khang ga mayam le mayam chalu silau hai ga ne pu lak pi o mayam aduga se yaw report sing je mayam adung apamba ngana la ga ding ngana phang ga deni ko hen apam phang ga deni ko aduna ngata lak pi ro he sile re kan le mayam le deni ko Adidas ki ko color le ni polyester ki ko singe bro color le ni size le ni ko size le deni ko L le double XL bol le ni ML double XL le de ko okay singi sina ko ye kai oi deno adung company ni tum chama ni ko adum ba changa i homu deni polyester oi deni ko polyester ga dry fit ka le ko adu sida track pen amag lai bro si track pen ji jo aina offer taw gen taw bune ko bro track pen na mai price e kya le ya changwa ge homo de changwa ge homo de anda pa gi phi je NS ne bro phi je NS yam thi na mon law phi ni ko yam chi se samari ko ai ba hoi NS to sma kano de bro si color je mana blue ju lai ko si ju piece lai te ko piece sam ka tang lai si piece sam ka adu si yam 103 ka tane 103 piece sam ka hum ko ado sam ka hum mai se sam ka hum ni si lai ra ba ni ko ado chile machudi yam yame smaina gray machu yaure smaina ko gray yaure smaina Air Force color je Air Force color yaure dagi green yaure black yam phasawa mayam hina pamno black yaure ko si coloring ge lei ko bro si sangwa ge hum do offer sangwa ge hum de ko si sina okay yare aduga mathang si da lei sina ko hanal pa chahum ga chahum bijaram badune ba si sina ngul pa changwa ge ni do offer drive ko do ni ko bro si je okay stretchable oi deni ko ai segai re si di phangda ba kan smaina si silai segai ba do segai re myam si di ko lupa changwa gi ahum oi de ba ani sina ani oi de ba ma jina ahum oi de ba okay myam si sina changwa gi ahum aduga sida second da lupa sina changwa ani oi de ba ko sida ma sulai se bro si jina lupa chatuk pi bu ne adu duna si jina lupa 450 da offer oi de 450 da mai si di phi yam pha ma le phi hai di yam na nu yam hai di premium hai da ko ani lai ba ko bro ama thelam dra ma ting pu thorak yam share option view ko mana maning da ga pocket su lom yaw ni ko si yaw ko okay mana pocket su yaw ni duga maning si ga lo double side lo chala kani si double side chala si ma kha lo double side chala kani nakang gi chain pocket lo yaw kani ko si ji lo pa 600 lai bu 450 da offer de si na hana lo pa chatuk piram ni ko si sa ado hojek ti lo pa 450 da ma offer pi ni si se mayam su nung tari hai as nung tar halak toi jini ni toi je ado nung tar ta su ko share to ko wi kan ko share to ta ga ri khoi halak pa no ai de ni share se ki metik yaman sai tare hoji ke share tani mu ki rom do male collar t-shirt ne ko bro ida makhalam julai ro ko meti ge ti changwa gi hum do changwa gi hum do ko as ado design ji to an to ma ne tare ko ma gi texture to an ma ni ko ado si sina meti ne yam si ju lupa changwa gi hum do ni ko hum do dum button ga ji button sina mai na premium oi ba mai na hapai se snap button tak tak ha cham bi ko si su nungai adum pa changwa gi hum do ni pa changwa gi hum si coloring ge bro si da lai jing je lo mak lai re ko black lai re brown lai re tagi samai dark blue lai re gray lai re hoi duka sida sports wear ma ji sida color ai ak bak ne si sina nupi ni hena chana ni si ko ma chu dia hai nupa di ma chu siam kan yak pali na di hai tare ko li pu din de da ga su nupi ni hena
ꯄꯥꯝꯕꯗꯣ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯁꯤꯒꯤꯁꯤ ꯀꯂꯔꯗꯤ ꯐꯖꯕ ꯀꯂꯔ ꯄꯤꯡ ꯃꯆꯨ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯐꯤꯁꯨ ꯌꯥꯝ ꯐꯔꯦ ꯄꯣꯠꯁꯨ ꯌꯥꯝ ꯐꯖꯔꯦ ꯃꯆꯨꯁꯨ ꯌꯥꯝ ꯐꯖꯔꯦꯀꯣ ꯋꯥꯏꯠꯁꯨ ꯂꯩꯔꯦ ꯁꯤꯗ ꯑꯗꯨꯒ ꯁꯤꯗ ꯇꯅꯟ ꯃꯆꯨ ꯑꯩ ꯁꯤ ꯂꯪꯒꯅꯤ ꯁꯤꯗꯤ ꯅꯨꯡꯗꯥꯡꯗꯒ ꯂꯪꯗꯧ ꯃꯥꯜꯂꯤ ꯁꯤꯗꯤꯀꯣ ꯁꯤ ꯂꯩꯔꯦ ꯁꯤꯁꯤ ꯃꯌꯥꯝ ꯑꯗꯣ ꯂꯨꯄꯥ ꯀꯌꯥꯅꯣ ꯃꯥꯏꯁꯤꯗ ꯁꯤꯁꯤ 500 ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯨ ꯑꯗꯣ ꯄꯤꯁꯇꯤ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯃꯥꯏꯁꯦ ꯄꯤꯁ ꯌꯥꯝꯗꯦ ꯕ꯭ꯔꯣ ꯁꯤꯗꯤ ꯑꯗꯨꯝ 60-70 ꯃꯨꯛꯇꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯗꯤꯃꯥꯟ ꯂꯩꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯁ꯭ꯄꯣꯔꯠꯁ ꯋꯦꯌꯔꯅꯤꯀꯣ ꯕ꯭ꯔꯣ ꯁ꯭ꯄꯣꯔꯠꯁ ꯋꯦꯌꯔ ꯁꯤ ꯗ꯭ꯔꯥꯏ ꯐꯤꯠꯅꯤꯀꯣ ꯗ꯭ꯔꯥꯏ ꯐꯤꯠ ꯑꯣꯏꯗꯣꯏꯅꯤ ꯗ꯭ꯔꯥꯏ ꯐꯤꯠ ꯂꯩꯔꯦ ꯁꯤꯁꯨ ꯒ꯭ꯔꯦꯗ ꯂꯥꯏꯠ ꯒ꯭ꯔꯦ ꯑꯣꯏꯕꯁꯤꯅ ꯀꯣ 500ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯕ ꯁꯤꯁꯨ ꯄꯣꯠ ꯌꯥꯝ ꯊꯤ ꯐꯖꯩ ꯑꯗꯨ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯍꯦꯛ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯂꯤꯠꯄꯗ ꯑꯗꯨꯝ ꯈꯪꯉꯅꯤ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯨꯝ ꯍꯥꯏꯔꯅꯤꯕ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯝꯃꯔ ꯆꯪꯉꯛꯄꯒꯤ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯟꯒꯨꯝꯕꯁꯦ ꯍꯥꯞꯄꯦꯟꯒꯨꯝꯕꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯖꯔꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯖꯤꯟꯁ ꯄꯦꯟꯅꯤꯀꯣ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗ 600-700 ꯌꯣꯟꯖꯈꯤꯕ ꯄꯣꯠꯇꯨꯅꯤ ꯃꯥꯏꯅ ꯀꯂꯔꯁꯦ ꯂꯣꯏ ꯐꯖꯩ ꯍꯟꯗꯛ ꯀꯂꯔ 3 ꯈꯛꯇꯅꯤ ꯂꯥꯛꯇꯣꯏꯁꯤ ꯁꯤꯒꯤꯁꯨ ꯂꯩꯔꯦ ꯋꯥꯏꯠ ꯑꯃ ꯂꯩꯔꯦ ꯁꯥꯏꯖꯁꯨ ꯂꯩꯅꯤꯀꯣ ꯕ꯭ꯔꯣ 30-36 ꯂꯩꯅꯤ ꯋꯥꯏꯠ ꯂꯩꯔꯦ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯂꯩꯔꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯆꯨꯁꯦ ꯌꯥꯝꯅ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏ ꯃꯆꯨꯁꯦ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯕ꯭ꯔꯥꯎꯟ ꯂꯥꯏꯠ ꯕ꯭ꯔꯥꯎꯟꯁꯦ ꯂꯥꯏꯠ ꯕ꯭ꯔꯥꯎꯟ ꯃꯆꯨ ꯂꯩꯔꯦ ꯁꯤꯁꯨ ꯂꯩ ꯑꯗꯨ ꯁꯤ ꯍꯟꯗꯛꯀꯤ ꯄ꯭ꯔꯥꯏꯁꯅ ꯑꯣꯡꯂꯤ 400 ꯇ ꯑꯣꯏꯗꯣꯏꯕ ꯂꯨꯄꯥ 400 ꯑꯣꯏꯗꯣꯏꯕꯀꯣ ꯍꯥꯟꯅꯗꯤ ꯃꯌꯥꯝ ꯂꯨꯄꯥ 700 ꯄꯤꯔꯝꯕꯅꯤ ꯁꯤ 700 ꯄꯤꯔꯝꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯂꯨꯄꯥ 100 ꯈꯛꯇꯪꯗ ꯃꯌꯥꯝ ꯁꯤ ꯖꯔꯥꯒꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ 6 pocket ꯀꯥꯔꯒꯣ ꯀꯦꯃꯣ ꯍꯥꯞꯄꯦꯟ ꯍꯥꯏꯇꯥꯔꯦꯀꯣ 6 pocket ꯑꯣꯏꯗꯣꯏꯕ 6 pocket 1 2 3 4 ꯃꯅꯤꯡꯗꯁꯨ ꯑꯅꯤ ꯌꯥꯎꯕꯅꯤ 8 pocketꯅꯦꯕꯀꯣ ꯕ꯭ꯔꯣ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯦ ꯁꯤꯗ ꯅꯥꯀꯟ ꯑꯅꯤ ꯑꯃꯁꯨ 8 pocketꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯕꯦꯜ ꯀꯩꯀꯩ ꯐꯥꯗꯁꯨ ꯌꯥꯔꯅꯤꯕꯀꯣ ꯕ꯭ꯔꯣ ꯑꯦꯗꯖꯁꯇꯔꯁꯨ ꯌꯥꯎꯔꯦ ꯑꯗꯨ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯆꯤꯡꯖꯅꯕ ꯈꯣꯠꯆꯅꯕ ꯁꯤꯁꯨ ꯑꯃꯨꯛ ꯌꯥꯎꯔꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯗꯤ ꯑꯦꯂꯥꯁꯇꯤꯛ ꯌꯥꯎꯔ ꯃꯇꯨꯡꯗ ꯑꯦꯗꯖꯁꯇꯔ ꯑꯃꯨꯛ ꯌꯥꯎꯔꯦꯕ ꯀꯤꯁꯟꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯤꯁꯟꯕ ꯑꯃꯨꯛ ꯌꯥꯔꯦ ꯑꯦꯂꯥꯁꯇꯤꯛꯁꯨ ꯌꯥꯎꯔꯦ ꯑꯦꯗꯖꯁꯇꯔꯁꯨ ꯌꯥꯎꯔꯦꯕ ꯑꯦꯗꯖꯁꯇꯔꯁꯨ ꯌꯥꯎꯔꯦ ꯁꯨꯃꯥꯏꯅ ꯃꯥꯏ ꯀꯂꯔ ꯁꯨꯃꯥꯏꯅ ꯁꯤ ꯂꯥꯛꯑꯦ ꯑꯗꯨꯝ ꯁꯥꯏꯖ ꯂꯩꯅꯤꯀꯣ ꯕ꯭ꯔꯣ ꯁꯤ ꯁꯔꯄ꯭ꯂꯁꯅꯦ ꯑꯗꯣ ꯁꯥꯏꯖ ꯂꯩꯅꯤꯕ ꯁꯥꯏꯖ ꯂꯩꯅꯤ ꯁꯥꯏꯖ ꯃꯈꯜ ꯁꯥꯏꯖꯁꯦ ꯀꯌꯥ ML XL ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯁꯥꯏꯖꯁꯨ ꯈꯔ ꯑꯗꯨꯝ ꯌꯥꯎꯅꯤꯕ ꯑꯣꯀꯦ ꯑꯗꯨꯝ ꯃꯦꯛꯁꯤꯃꯝ ꯁꯥꯏꯖ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦꯕ ꯁꯤꯒꯨꯝꯕꯁꯨ ꯂꯩꯔꯦ ꯀꯂꯔꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯄꯨꯊꯣꯛꯄꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯀꯂꯔꯁꯦ ꯋꯥꯏꯠ ꯃꯆꯨꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯋꯥꯏꯠ ꯃꯆꯨꯁꯨ ꯂꯩꯀꯣ ꯁꯤꯗ ꯋꯥꯏꯠ ꯃꯆꯨꯗ ꯗꯥꯏꯔꯦꯛ ꯋꯥꯏꯠꯅꯦ ꯁꯤꯁꯦ ꯀ꯭ꯔꯤꯝ ꯃꯆꯨ ꯋꯥꯏꯠ ꯃꯆꯨ ꯀꯣ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯕ꯭ꯂꯨ ꯕ꯭ꯂꯨ ꯂꯩꯔꯦ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯀꯣ ꯁꯤ ꯍꯥꯏꯐꯦꯠ ꯌꯦꯜꯂꯣ ꯆꯪꯕ ꯃꯆꯨꯁꯦ ꯕ꯭ꯔꯣ ꯁꯤꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯁꯤꯁꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ 600 ꯌꯣꯟꯖꯈꯤꯕꯗꯨꯅ ꯑꯗꯣ ꯍꯟꯗꯛꯇꯤ 400 ꯇ ꯂꯣꯏ ꯑꯣꯐꯔ ꯂꯩꯅꯤ ꯂꯨꯄꯥ 100ꯗ ꯀꯣ ꯍꯥꯟꯅ ꯂꯨꯄꯥ 700 ꯌꯣꯜꯂꯝꯕꯅꯦ ꯃꯌꯥꯝ ꯁꯤꯗꯤ ꯂꯨꯄꯥ 100ꯗ ꯍꯧꯖꯤꯛ ꯑꯣꯐꯔ ꯂꯣꯏ ꯄꯤꯊꯣꯛꯑꯦꯀꯣ ꯍꯥꯄꯦꯟ ꯃꯌꯥꯝꯁꯦ ꯍꯥꯄꯦꯟ ꯃꯌꯥꯝꯁꯦ ꯂꯨꯄꯥ 700 ꯇ ꯉꯥꯛꯇꯅꯦ ꯃꯌꯥꯝ 8 pocketꯅꯦꯕ 6 pocket ꯈꯛꯇꯪ ꯅꯠꯇꯦ 8 pocket ꯑꯣꯏꯕꯅꯦꯕ ꯕ꯭ꯔꯣ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯤꯡꯒꯤ ꯂꯣꯏꯅ ꯂꯨꯄꯥ 400 ꯇ ꯑꯣꯐꯔ ꯂꯣꯏ ꯂꯩꯔꯅꯤꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯃꯊꯪꯒꯤ ꯄ꯭ꯔꯗꯛꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯃꯊꯪꯒꯤꯁꯦ ꯕ꯭ꯔꯣ ꯁꯤꯒꯤ ꯂꯤꯅꯟ ꯍꯥꯄꯦꯟꯁꯦ ꯑꯣꯏꯍꯜꯂꯒꯦ ꯂꯤꯅꯟ ꯍꯥꯄꯦꯟ ꯀꯣ ꯑꯣꯀꯦ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯥꯏꯚꯁꯦ ꯁꯦꯌꯔ ꯇꯧꯕ ꯋꯥꯠꯄ ꯃꯥꯜꯂꯦ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟꯇ ꯀꯪꯂꯩ ꯀꯩꯊꯦꯜ ꯁꯦꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯑꯄꯥꯝꯕ ꯄ꯭ꯔꯗꯛꯁꯤꯡ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯀꯣꯜ ꯇꯧꯕꯤꯔꯒ ꯕꯨꯀꯤꯡ ꯇꯧꯕ ꯌꯥꯒꯗꯣꯏꯅꯤꯀꯣ ꯀꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯆꯕꯅꯤ ꯑꯩ ꯁꯤ ꯄꯥꯝꯃꯦ ꯍꯧꯖꯤꯛ ꯎꯠꯈꯤꯕ ꯄ꯭ꯔꯗꯛꯇꯣ ꯄꯥꯝꯃꯦ ꯍꯥꯏꯔꯒꯅꯦ ꯈꯥꯛꯆꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯅ ꯂꯤꯅꯟ ꯍꯥꯄꯦꯟ ꯑꯣꯏꯗꯣꯏꯕ ꯂꯤꯅꯟ ꯍꯥꯄꯦꯟ ꯀꯣ ꯂꯤꯅꯟ ꯍꯥꯄꯦꯟꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡ ꯂꯥꯛꯄꯗꯤ 500ꯒꯤ ꯔꯦꯟꯖꯇ ꯂꯣꯏ ꯂꯥꯛꯏꯀꯣ ꯕ꯭ꯔꯣ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯣꯐꯔꯗ ꯂꯨꯄꯥ 300 ꯈꯛꯇꯪꯗ ꯂꯥꯛꯀꯅꯤ ꯂꯨꯄꯥ 300ꯗ ꯂꯤꯅꯟ ꯍꯥꯄꯦꯟ ꯁꯤꯒꯤꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯁꯤꯁꯤꯗꯤ ꯀꯣ ꯍꯣꯔꯦꯟ ꯑꯩ ꯂꯧꯔꯒꯦ ꯑꯗꯨꯝꯗꯤ ꯁꯤ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯁꯦꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤꯀꯣ ꯁꯤꯁꯦ ꯐꯖꯩ ꯕ꯭ꯂꯦꯛ ꯃꯆꯨꯁꯨ ꯂꯩꯔꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯂꯥꯛꯏꯁꯦ ꯃꯅꯤꯡꯗꯁꯨ ꯄꯣꯀꯦꯠ ꯑꯅꯤ ꯄꯥꯟꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯂꯩꯔꯦ ꯑꯦꯗꯖꯁꯇꯔꯁꯨ ꯌꯥꯎꯔꯅꯤ ꯑꯦꯂꯥꯁꯇꯤꯛꯁꯨ ꯌꯥꯎꯔꯅꯤ ꯁꯤꯁꯨ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯂꯩꯔꯦ ꯂꯣꯏꯅꯃꯛ ꯐꯖꯩ ꯍꯟꯗꯛꯀꯤ ꯁꯔꯄ꯭ꯂꯁꯀꯤꯁꯦ ꯁꯤ ꯂꯣꯏ ꯐꯖꯩ ꯁꯤꯁꯨ ꯂꯨꯄꯥ 300 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯦꯕ ꯂꯨꯄꯥ 300 ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯂꯤꯅꯟꯒꯤ ꯍꯥꯄꯦꯟ ꯃꯌꯥꯝꯁꯦ ꯂꯨꯄꯥ 300 ꯉꯥꯛꯇꯅꯤ ꯁꯤꯁꯨ ꯐꯖꯩꯌꯦ ꯃꯆꯨꯁꯦ ꯀꯣ ꯄꯤꯁꯁꯦ 600 ꯚꯦꯜ ꯑꯅꯤ ꯂꯩꯌꯦꯕꯀꯣ ꯕ꯭ꯔꯣ 600 ꯃꯨꯛ ꯆꯥꯡ ꯂꯩꯌꯦꯕ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯄꯤꯁ ꯑꯗꯨꯝ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝꯃꯔꯒꯤ ꯑꯣꯏꯅ ꯁ꯭ꯇꯣꯛ ꯂꯥꯛꯄ ꯍꯧꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯐꯔ ꯍꯦꯛ ꯂꯥꯛꯄꯒ ꯁ꯭ꯇꯣꯛ ꯍꯦꯛ ꯂꯥꯛꯄꯒ ꯑꯣꯐꯔ ꯆꯥꯎꯅ ꯄꯤꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯨꯄꯥ 300 ꯆꯣꯡꯒꯗꯅꯦ ꯍꯥꯟꯅꯗꯤ ꯂꯨꯄꯥ 100 150 ꯌꯣꯜꯂꯝꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯁꯨꯃꯥꯏꯅ ꯂꯩ ꯀꯂꯔꯁꯤꯡꯁꯦ ꯁꯤꯁꯨ ꯂꯩꯔꯦ ꯀꯂꯔꯗꯤ ꯌꯥꯝꯃꯦꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯂꯩꯁꯤꯡ ꯁꯤ ꯂꯩꯔꯦ ꯀꯂꯔꯁꯨ ꯌꯥꯝ ꯌꯥꯝꯃꯦ ꯁꯤꯗ ꯎꯠꯇꯕ ꯊꯦꯠꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦꯀꯣ ꯕ꯭ꯔꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯐꯤꯒꯔ ꯁꯥꯠꯁꯤꯡꯁꯦ ꯕ꯭ꯔꯣ ꯁꯤꯁꯨ ꯂꯣꯏꯅꯃꯛ 500 ꯄꯤꯔꯝꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ 500ꯒꯤ ꯑꯍꯨꯝꯗ ꯂꯣꯏ ꯑꯣꯐꯔ ꯂꯩꯔꯦꯀꯣ ꯐꯤꯒꯔ ꯁꯥꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯕ ꯐꯤ ꯑꯄꯥꯕꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯅꯦꯍꯔꯨ ꯅꯦꯛꯀ ꯌꯥꯎꯋꯦ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯅꯦꯍꯔꯨꯁꯨ ꯌꯥꯎꯔꯦ ꯇꯣ ꯀꯂꯔꯁꯨ ꯑꯇꯣꯞꯄꯗꯤ ꯃꯌꯥꯝ ꯌꯥꯎꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯂꯨꯄꯥ ꯀꯩꯅꯣ ꯑꯣꯏꯗꯣꯏꯕ 500ꯒꯤ ꯑꯍꯨꯝꯗ ꯑꯣꯏꯗꯣꯏꯕ ꯂꯨꯄꯥ 500ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯕ ꯂꯨꯄꯥ 500ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯦ 500 ꯄꯤꯔꯝꯕꯁꯤꯡꯗꯣ 500ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯕ 500ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯅꯤ ꯃꯆꯨꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯁꯥꯏꯖꯁꯨ ꯂꯣꯏ ꯑꯅꯝꯕ ꯂꯩꯒꯅꯤ ꯕ꯭ꯔꯣ ꯁꯥꯏꯖꯁꯨ ꯑꯗꯨꯝ ML XL ꯑꯗꯨꯝ ꯑꯄꯥꯝꯕ ꯁꯥꯏꯖ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯂꯩꯒꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯊꯥꯒꯠꯄ ꯄꯥꯝꯗꯦ ꯄꯥꯗꯕ ꯄꯥꯝꯃꯦ ꯍꯥꯏꯔꯁꯨꯀꯣ ꯕ꯭ꯔꯣ ꯁꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯅꯤꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯨꯄꯤ ꯌꯥꯎꯕꯁꯨ ꯂꯩ ꯇꯨꯄꯤ ꯌꯥꯎꯕꯁꯨ ꯂꯩꯌꯦꯕꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯄꯥꯕꯅꯦ ꯁꯤꯁꯨ ꯑꯗꯨꯝ 500ꯒꯤ ꯑꯍꯨꯝꯗ ꯂꯣꯏ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯂꯤꯠꯄ ꯃꯌꯥꯝ ꯁꯤ ꯇꯨꯄꯤ ꯌꯥꯎꯕꯁꯨ ꯌꯥꯎꯏꯀꯣ ꯑꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯁꯤꯁꯤꯡꯁꯨ ꯂꯣꯏ 500 ꯑꯍꯨꯝ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟꯇ ꯀꯪꯂꯩ ꯀꯩꯊꯦꯜ ꯁꯦꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯄꯥ 1,000ꯒꯤ ꯑꯣꯏꯕꯀꯣ ꯑꯩꯈꯣꯏ ꯑꯣꯐꯔ ꯀꯪꯂꯩ ꯀꯩꯊꯦꯜꯁꯦ ꯂꯥꯛꯄꯤꯔꯒ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯗꯣꯏꯅꯦ ꯃꯤ ꯑꯃꯅ ꯂꯨꯄꯥ 1,000ꯒꯤ ꯄꯣꯠ ꯈꯟꯕ ꯌꯥꯒꯗꯣꯏꯅꯤꯀோ ꯐ꯭ꯔꯤꯗ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯁꯦꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯃꯦꯟꯇ ꯑꯩ ꯀꯪꯂꯩ ꯀꯩꯊꯦꯜ ꯁꯦꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯗ ꯍꯣꯖꯔꯤ ꯁꯣꯠ ꯐꯖꯕ ꯑꯃꯁꯨ ꯂꯩꯀꯣ ꯕ꯭ꯔꯣ ꯍꯣꯖꯔꯤ ꯁꯣꯠ ꯑꯣꯀꯦ ꯁꯤ ꯍꯩꯁ ꯅꯦꯝꯒꯤ ꯀꯩꯀꯩ ꯂꯥꯛꯄꯗꯣ
시 호지쇼 파자범주 레이고 레레 오케이 양 파제이 파자블리고 하시는 거 오리지널니 다이렉 마사기 피다도 수만 레이드니 시양 파제이 누가 게 자홍 같은 거 드네 바 자홍 200 같은 거 드니까 맘 시자 마이 컬러제 아시 컬러 파자버 징레 시 아니지 같은 락버 컬러 에스 아두리 하이디 피 파버니 하다래고 컬러 시 양 락티 맘 컬러 아니 같은 라이 시 컬러 시주 라이 시 그레이 뭐 조심가 루파 자홍 같다니 바 자홍 같은 거 시다 컬러 아니 수만 락드네 니막 치 파제이 거 컬러 파제이 피 샴 파이고 시데 시다 car hard size lag size lay bro lay ko du sida car hard ki hape nang lay m lay na double xl bol m lay double xl bol lay ko si jul pa 300 ka dang oduni ko pa chahum ka tani ma si ju ko si di size lay ko bro ml xl double xl lay ml xl double xl x lay ta bra x lay ta okay si color lay je black lay blue lay dark blue lay da is mana dark gray lay ko bro du light gray ma si ju pa je ma chu am na lay ko adu sandon ma chu ma lak ko session size xl ne size xl okay size dum lay ko ma dum lay ko size m ne double xl bol lay du ne anu 시기 bro China기 그노세 होय कॉलर टी शर्ट से सिजुल प चंगा गे हम दियाउ दुनी को हाने होय हानल प 600 पिरम पोतु ने बा सिजुल प चंगा हम दियाउ दुनी को सिजो कलर खरा लय सुमाना ब्लैक सुमाना सुम जिंगे पोत ए उबुद दum पा मनि को bro सि पाइ बा kan mo lar ga ne इ प साथि नुंगाइ नि बा alo mayam su hena pamba life tang ginga ga haidare ko hena pamba sing yarong ani chinau sing yarong ani ko do mayam ta lak piraga hayeng adum khanbiro isage pamba adum khanbiro ko do hayeng adum lakko tamda hoi singamri sigi offer leigadra haina thambiro offer khajik ta ore su ko ya adum pirak do male hoi brazil na ko ado mayam lakpiro hayeng lakpiraga adum khangani offer kyam lei habdo ko du sidana bro hoi si happen che happen 시기 하펜 지죠 그 망디 암연 저기 하펜은 시질 아몬 그동 라로 250 200 오이도네 봐 싱글 피스 라로가 250 오이도 지 아람 강고제 누가 ahum lo ta ga 500 오이도네 ahum lo ta ga lupa changwa 오이도 거 changwa ahum 오이도네 시제 아두 ahum lo 나 까네 거 싱글 피스 라로가 디면 lupa chani yang khaine aduga double piece 라로가 triple piece 라로가 나 lupa changwa 오이도 시기 그노 지 그동 오이도네 거 changwa ahum제 amma anni ahum adu si mari je mari color se smile si mari je si mari oido ko to ba sigi da le jing lupa chani da drive drive kissing je si lu lupa chani jani da mo ni offer da chani da mo ni ba changwa gi ong gi offer da mo yaw de ba ko si jing jin lupa chani jani si jina size tu le ni ko bro si jo si su lai re aduga color di yam thi me ta re su color lai ri ko bro aduga sida khoi gi contrast lai re smai na essential gi ni ko essential gu jaw ni bro si je okay atop nam to bu jaw si je bro hana khoi yon gi 350 ne ba ko 350 yon hauji oi de price ni ba changwa gi ahum mo ba changwa ahum mo de ba ko contrast ki t-shirt ni ba changwa gi ahum mo changwa ahum mo de ne yam si se okay changwa ahum mo si se button ban bu jaw ne ko bro adu button ban bu jaw pan bu jaw pan bu jaw mana plain yo jaw ni ba adu phase si se ko changwa gi ahum mo de ba man lu ba changwa ahum atani ko contrast ya 350 ꯄꯤꯕꯗꯣ ꯑꯩꯈꯣꯏꯁꯦ 500 ꯍꯥꯟꯅ ꯂꯨꯄꯥ 100 ꯄꯤꯔꯝꯕꯅꯦꯕꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯨ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗ 100 ꯄꯤꯔꯝꯒꯤꯅꯤ ꯑꯗꯣ ꯁꯤꯗꯗꯤ ꯍꯧꯖꯤꯛ ꯂꯨꯄꯥ 500ꯒꯤ ꯑꯍꯨꯝ ꯇꯧꯔꯦ ꯁꯤꯗ ꯐꯤꯒꯔ ꯁꯥꯠ ꯍꯥꯞ ꯇꯧꯕ꯭ꯔꯣ ꯁꯤꯁꯨ ꯀ꯭ꯌꯨꯕꯥꯟ ꯀꯣꯂꯔꯅꯤꯀꯣ ꯀ꯭ꯌꯨꯕꯥꯟ ꯀꯣꯂꯔꯅꯦ ꯀ꯭ꯌꯨꯕꯥꯟ ꯀꯣꯂꯔ 500ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯕ 500ꯒꯤ ꯑꯍꯨꯝ ꯑꯣꯐꯔ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯉꯁꯥꯏꯗꯒꯤ ꯍꯧꯔꯛꯄꯗ ꯌꯣꯠꯈꯤꯕ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯦ ꯂꯨꯄꯥ 500ꯒꯤ ꯑꯍꯨꯝꯅ ꯑꯌꯥꯝꯕꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯣꯐꯔꯗꯤ ꯃꯌꯥꯝ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯈꯟꯖꯔꯦ ꯑꯩꯈꯣꯏꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯣꯐꯔ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯨꯄꯥ 500ꯒꯤ ꯃꯔꯤꯒ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯣꯐꯔꯗ ꯉꯥꯏꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯍꯦꯟꯅ ꯑꯣꯐꯔ ꯇꯧꯕꯗꯤ ꯂꯩꯔꯔꯣꯏ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ H&Mꯒꯤ ꯀ꯭ꯌꯨꯕꯥꯟ ꯀꯣꯂꯔꯅꯤꯀꯣ ꯐꯤꯒꯔ ꯁꯥꯔꯠ सिसे कलर दुम लाई को ब्रो कलर दुकी मतिक लाई डार्क ब्लू लाई साइज लाई को ब्रो सिजे होय दुको व्हाइट लाई रे सा दुको ग्रीन लाई रे स्माइल लाई ओके सी लाई रे ब्लू सु लाई को ब्लू सु लाई ओके कलर दि लोय फजब ngaतने साइज दुम लाई नि को लाई अतोप स्टोर दगी ब्रो लुपा चंगा दा मखतंग फंगदुने बा कोइ चंगा गी अहुम फंगदुने बा कंग लाई के थेला माने माने अदना ऑफर दि दुकी मतिक चावरे मैम अदु सिदा लिनन गी फुल पेन लाई रे को ब्रो फुल पेन ओके लिनन गी फुल पेन जे खरा दम फंगने नेक्स्ट ओरिजिनल दुने ब्रो सिजे 600 त योन गे खोजु मांग द को ब्रो हंदा योन दे प्राइस ना ओनली 400 तो दे बा चामरी द लिनन फुल पेन जे बा चामरी द लोबरी को सी लाई रे कलर से सिदा खोगी ग्रे ब्लू हाइदुनी को सी कलर जे ब्रो सिदा थे तब कलर तो बदम खरा दम लाई नि को ओके ग्रे मचु दाइ ग्रे मचु हमसु लाई वे से 30 देन 36 बो की चांग दम ओइ ओके डार्क ग्रे ओइ देबो सी लाई रे ब्राउन सी सी लाई लेनिंग आतनी को मैम सी से उसिदा टेरी पेन टेरी कतन की ओबदो को हाना 600 700 को ओमदो हंदना 500 तो देबो ओके हि टेरी गी जे 500 तो देबो नो पचंगा दो नि को मैम सी से सिदी समर गी अदि याम ति नुंगा बिसेट प याम ति नुंगा सेट पे आदुनी को ब्रो फजे याम मचु दि फजे ब्लैक नि हेना फजे को गी ब्लैक नि हेना पाम मे आदो ब्लैक सु कलर नुंगा सिदा बो खतबा एम ले रो सिदा एम ले एकदम चाही अनि हुम दुम सिना यारनि तक सेगाइ दिबो को दुम सिना यारनि मैम सी से अदुगा मथंगी सिना कइनो मथंगी सिजु ब्रो ngasai gi
8 pocket と 8 pocket 어디보고 400 또 오퍼 레이블 오케이 8 pocket for 루파 क्या 400 다 400 또 루파 잠이 니가 맘 시제 600 피람버도 호주 400 또 오퍼 레이블 아나 컬러 파자마자 야우드니 그거 시제 오케이 실례 next 기거 next 기 original 맘 시암 파제 이행보다 거 그이노 세 मैम अदो सी ना खोगी तेरी कतन की को तेरी कतन की ना तो सिया तेरी कतन की को ना तो ट्रैक पेन अदनी को ओके ट्रैक पेन ले मैम से एडिडास की गुंबा को सुमाय खल ले सी ना प्राइस के अदनो सी ना ब्रो हाना 600 ले मदो लुपा चुक ले को लुपा क्या दा 450 दा ओके 450 अदे को यारे मथंग मथंग जा तक चले सी को होय ब्रो अदुगा फत्तन नि हाबेट गाड़ी जो गाड़ी से ओके गाड़ी सिना मैम मा सिदा लागिन तम अदोंगी प्राइस हाय तारे को प्राइस से थमने मैम ले नि प्राइस 어 사운 다리 면 사운 다리 거면 야래 사운 다리 면 아코이 기 섹션 ông lại có suski đã lấy xe khôi gi đã lấy xe khôi xe nó mà nó price lôi theo lôi thằng mà nhiều cô bro nó sugi samba cái gì bro tụi tao tụi bạn đấy cái tao ngồi đó tên này cô bro 7 này là samba thế lúc bây giờ anh cái chăm mồi đấy có chăm mồi đấy tên này đó tên này đấy có tiền này cái 7 này cái tuan lấy cô bro hay đi 7 này thì các bạn tôi tiền này các bạn tôi cái ula cái cô bro mình này một cái khang đâm nhiều cô bro nó sugi na 마이 피니싱 그게지 얘기하면 형 다이렉 점만 부실라가 아니지 점만 부실라가 하는데 강니바 시지 안나빠니 시지나 아마지는 다이렉 프린트는 하라 시나 7이니까 7이 시나 안나빠 되바 러버 프린트 되니까 아도 시기 막 카기 그게 가지고 시기 피니싱 그게지 아니지 점만 부실라가 하는데 강니 아마 같은 게 가는데 강호예요 호이 점만 부실라가 하는데 켈레이 강니 시들레리 시는 이제 많이 부실라가 한다고 봐 공기 셰프 농 그게 너무 캐나라 거니 캐나니가 오케이 아이 또 하기 मेट्रो के जो ब्लॉक खेना नहीं वो अमजन चाइना की ने अमजन इंडिया में अपने होय तो मु सुसिना नुंगाय देने मत तेनी सिना को अनि चाम खतनी को मैम सिना सामबा से अदुगा सिलैबा अदुगा अहोंबा मैम लै सोमदा सिना स्पोर्ट्स मैम लै जे ब्रो सि दुम 1000 की जोरे 900 की जोरे अखोना प्राइस नपजबने को ब्रो माने प्राइस नपजे को ओके अना मन लो नप तब अमनी का म्यारम बदी आय को ब्रो अदुम 900 को 1000 का लुपा चमापन गा लुपा लिसिंग अमगा अया मा तनी को मैम सोम साइड लैसे सोम काचिन द तोंगान लेसे को सोम साइड सिदि मैम प्रीमियम ओबा तनी को 10A 7A गातनी को सोम साइड सिदि अना मन को सु लेरे को ब्रो सी ओरिजिनल की लै पोसिंग जे एडिडास की ओरिजिनल को सिजिंग जिना लुपा लिसिंग अहुम गा मरी गा लैबो ओइदुनेबा सिजिंग जिना 1700 ऑफर ले सी ओरिजिनल जे को ब्रो सोना का सु लैगो ओके सिना कोई पुमागी रिबोक कुंबा पुमागी रिबोक लेबो ओरिजिनल पुल अप से ब्रो 1700 द ब्लो ऑफर लिसिंग अमगा सत्रे तक मैम सिना को ओके यारे अदुगा क्रोक्स उलम से क्रोक्स से क्रोक्स मकन सिद लेरे को क्रोक्स से मैम सि लेरे को क्रोक्स से अखोई सिदा सि याम चौ प्लेटफॉर्म को सि लेरे सि सु याम फजरे मैम सि लुपा लिसिंग अमगा सनिपान ओदेबो को अमा सनिपान ओदेने सिना लाइट राइट लुपा क्या लिसिंग अमगा लिसिंग अमा ओदेबा लिसिंग अमा ओदेबो को ओके दबल क्रोक्स ने लुपा क्या ओदेबा लिसिंग अमा चामरी दो ऑफर ओदेबो को हाइकर लुपा क्या ओदेबा अमगा चंगा ओदेबा कलर लुम लै को ब्रो क्रोक्स हाइकर की कलर मरी मंगा म पुलब ले ब्राउन ले व्हाइट ले ब्लैक ले माने व्हाइट तक ओबे ले मान ब्लैक तो ओबे ले को ब्रो अदु सी क्रोक्स से ब्रो सिन लुपा सनिपान लो ऑफर ले देने को सनिपान द को ओके सनिपान मैम ने सी अखोई क्लासिक क्रोक्स मैम सिना को अदुगा अनोबा क्रोक्स सिना क्या असोंग सिना सी 1400 लिसिंग अमा चमरी द को दो सी 1400 चमरी द को ओके यारे लिसिंग अमगा चामरी सी लिसिंग अम चामरी ngатani aya makha de sina ko aduga si lupa chanipan ngатani si lupa lising amaga kya ama changa ko si ama chanipan duga ama chami double crook sina ko yare aduga sida khoi gi leather gi khung myam lai ko leather gi khung se silai se khoi gi loafers kum ko sweat gi gum loafers kum myam lai si mai price se thele lising am chamri thele se ko adu si gi makha da loafer lai si jing je bro si luma 600 ki ngata o de makha lai se khwai last ko चेल्सी बुट लै रे को चेल्सी बुट का 600 आतो ओदुने बच्चा टुक आतनी को सिसा बच्चा टुक आतनी साइज कान छुरक तम को मांग ला तो खिबजिंग दुने मना मना ओ अदो सि साइज कान छुरक सिदा जुम 600 की खोम ले को ब्रो सिदा ले खोम याम जे ओके लोय मक 600 आतनी को बच्चा टुक आता याम को ओके मखादा खोम याम होम पा मिता का सु को अदम ले मखादा सि बच्चा टुक आतनी हिना की से को बच्चा टुक आतनी सि से अदम एडिडास की सु यावरी पुमा की सु यावरी को फेरारी की यावरी को लोय यावरी है तारे याम को ब्रेकिंग स्टॉक लुपा क्या नो ब्रेकिंग स्टॉक 1000 दो लुपा लिसिंग अमा द को ब्रेकिंग स्टॉक साइज ले नि को कलर सु ले नि साइज सु ले नि प्रीमियम ओइबा क्वालिटी सु याव देने दुम को फबा को अदुगा सिदा खोइ क्रोक्स के नो डिजाइन से नाइकी की नि सिने को नाइकी म्यूल कांगु नाइकी म्यूल से लुपा क्या सिजु 1000 दो ऑफर ले लिसिंग अमा द को दुस्माना
ꯁꯤ ꯑꯦꯗꯤꯂꯦꯠꯁꯦ ꯕ꯭ꯔꯣ ꯀꯂꯔ ꯑꯅꯝꯕ ꯂꯣꯏ ꯁꯨꯅ ꯂꯥꯛꯑꯦꯀꯣ ꯍꯧꯖꯤꯛ ꯕ꯭ꯂꯦꯛ ꯂꯥꯛꯑꯦ ꯕ꯭ꯂꯦꯛꯇ ꯋꯥꯏꯠ ꯆꯦꯝ ꯂꯥꯛꯑꯦ ꯕ꯭ꯂꯦꯛꯇ ꯕ꯭ꯂꯦꯛ ꯆꯦꯝ ꯂꯥꯛꯑꯦ ꯕ꯭ꯂꯨ ꯂꯥꯛꯑꯦ ꯕ꯭ꯂꯨꯗ ꯋꯥꯏꯠ ꯆꯦꯝ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯒ꯭ꯔꯤꯟ ꯂꯥꯛꯑꯦ ꯕ꯭ꯂꯦꯛ ꯂꯥꯛꯑꯦ ꯑꯣꯔꯦꯟꯖ ꯂꯥꯛꯑꯦ ꯌꯦꯂꯣ ꯂꯥꯛꯑꯦꯀꯣ ꯕ꯭ꯔꯣ ꯁꯤ ꯂꯣꯏꯅꯃꯛ ꯁꯥꯏꯖ ꯂꯣꯏꯅꯃꯛ ꯂꯩꯀꯣ ꯑꯦꯗꯤꯂꯦꯠꯀꯤ ꯑꯣꯏꯅꯗꯤ ꯕ꯭ꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯦꯗꯤꯂꯦꯠꯀꯤ ꯁꯨꯃꯥꯏꯅ ꯕ꯭ꯂꯨꯗꯁꯨ ꯂꯩꯀꯣ ꯑꯦꯀ꯭ꯋꯥꯗꯁꯨ ꯁꯥꯏꯖ ꯈꯔ ꯂꯩ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯦꯗꯤꯁꯣꯔ ꯂꯩꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯁꯤꯁꯤꯡꯁꯦ ꯁꯤꯅ ꯑꯣꯔꯤꯖꯤꯅꯦꯜ ꯉꯥꯛꯇ ꯁꯤꯒꯤ ꯔꯤꯕꯣꯛꯀꯤ ꯂꯩꯁꯤꯡꯁꯦ ꯕ꯭ꯔꯣ ꯁꯤꯅ ꯑꯣꯔꯤꯖꯤꯅꯦꯜ ꯉꯥꯛꯇꯅꯤ ꯑꯣꯀꯦ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯤꯖꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦꯕꯀꯣ ꯀꯣꯄꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤ ꯂꯨꯄꯥ 700 ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯁꯤ ꯂꯩꯁꯦ ꯈꯣꯡꯎꯞ ꯃꯌꯥꯝꯁꯦꯀꯣ ꯂꯨꯄꯥ 700 ꯉꯥꯛꯇꯅꯤ ꯁꯤ ꯂꯩꯁꯦ ꯑꯗꯨꯒ ꯌꯥꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯆꯪꯉꯁꯤ ꯑꯃꯨꯛ ꯆꯪꯉꯁꯤ ꯑꯗꯨꯒ ꯕꯨꯠꯁꯤꯅ ꯃꯌꯥꯝ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ ꯀꯌꯥꯅꯣ ꯔꯤꯁꯦ ꯁꯤ ꯑꯣꯔꯤꯖꯤꯅꯦꯜ ꯕꯨꯠ ꯂꯨꯄꯥ 9,900ꯗꯩꯅ ꯋꯨꯠꯂꯦꯟ ꯀꯥꯡꯕꯨꯁꯤꯅ 3,500ꯗꯩꯅ 13,000 ꯐꯥꯎꯒꯤ ꯔꯦꯟꯖꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯁꯤ ꯂꯨꯄꯥ 2,200 ꯂꯣꯏꯅꯃꯛ ꯑꯣꯐꯔ ꯂꯩꯖꯦꯕ 2,200ꯗꯀꯣ ꯑꯦꯅꯤ ꯃꯥꯒꯤ 10 ꯄꯤꯒꯦꯔꯥ ꯍꯣꯏ 10 ꯄꯤꯒꯦꯔꯥ 2,200 ꯑꯣꯐꯔ ꯄꯤꯗꯣꯏꯅꯦꯕꯀꯣ ꯑꯣꯀꯦ ꯌꯥꯔꯦ ꯂꯦꯗꯔ ꯑꯣꯔꯤꯖꯤꯅꯦꯜ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦꯕ ꯅꯦꯠꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯐꯪꯕ ꯃꯥꯜꯂꯦꯀꯣ ꯍꯥꯏꯐꯦꯠ ꯑꯣꯀꯦ ꯃꯌꯥꯝ ꯁꯥꯎꯟ ꯇꯥꯏꯀꯣ ꯁꯥꯎꯟ ꯇꯥꯅꯕꯅꯦ ꯃꯌꯥꯝ ꯑꯍꯝ ꯇꯧꯏꯗꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯄꯔꯐꯔ ꯖꯦꯀꯦꯠ ꯀꯣ ꯏꯪꯗꯝꯗꯥꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯤꯁ ꯈꯔꯗ ꯉꯥꯏꯔꯦ ꯌꯥꯝꯗ꯭ꯔꯦꯀꯣ ꯄꯤꯁꯁꯦ 900ꯇ ꯂꯣꯏꯅꯃꯛ ꯑꯣꯐꯔ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤꯀꯣ ꯕ꯭ꯔꯣ ꯂꯨꯄꯥ 1,500ꯗ 1,500 ꯄꯤꯔꯝꯕ 1,400 ꯄꯤꯔꯝꯕꯁꯤꯡꯗꯣ ꯄꯨꯟꯅ 900ꯇ ꯑꯣꯐꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯂꯣꯒꯤ ꯖꯦꯟ ꯖꯣꯟꯁꯀꯤ ꯄꯣꯂꯣ ꯁꯥꯔꯠꯁꯤꯡꯁꯦ ꯁꯤꯁꯤꯡꯁꯤꯅ ꯑꯃꯨꯛ ꯂꯨꯄꯥ ꯍꯥꯟꯅ 500ꯀ 400ꯀ ꯄꯤꯔꯝꯕꯁꯤꯡꯗꯣ 500ꯀꯤ ꯑꯅꯤ ꯂꯣꯏꯅꯃꯛ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯕ꯭ꯔꯣ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯀꯇꯟ ꯂꯩꯀ꯭ꯔꯥꯒꯤ ꯇꯤ ꯁꯥꯔꯠꯁꯤꯡꯗꯣ ꯕ꯭ꯔꯣ ꯁꯤꯗ ꯌꯥꯟꯖꯔꯕꯅꯤꯀꯣ 500ꯀꯤ ꯑꯅꯤꯗ ꯍꯥꯟꯅ 500 ꯄꯤꯔꯝꯕꯁꯤꯡꯗꯣ 500ꯀꯤ ꯑꯅꯤꯗ ꯄꯨꯂꯞ ꯌꯥꯜꯂꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯦ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯍꯥꯞ ꯂꯩꯔꯤꯕ ꯐꯨꯜ ꯂꯩꯔꯤꯕ ꯁꯤꯗ ꯂꯩꯔꯤꯕ ꯐꯤꯒꯔ ꯁꯥꯔꯠ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯂꯨꯄꯥ 900 ꯉꯥꯛꯇꯅꯤꯀꯣ ꯂꯨꯄꯥ 900 ꯉꯥꯛꯇꯅꯤꯀꯣ ꯁꯤꯗꯁꯨ ꯃꯈꯥꯒꯤꯗꯨꯁꯨ 900 ꯉꯥꯛꯇꯅꯤꯀꯣ ꯑꯣ ꯉꯁꯥꯏꯒꯤ ꯏꯁꯦꯟꯁꯤꯌꯦꯜꯒꯤꯗꯣꯀꯣ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯒꯗꯧꯕ ꯏꯁꯦꯟꯁꯤꯌꯦꯜꯒꯤ ꯁꯤꯒꯤꯁꯦ ꯃꯌꯥꯝ ꯂꯨꯄꯥ 900 ꯉꯥꯛꯇꯅꯤꯀꯣ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯅꯤ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯁꯤꯅꯦ ꯁꯥꯏꯖ ꯑꯩꯅ ꯂꯤꯠꯇꯣꯏꯁꯤ XLꯅꯦꯕ XL ꯑꯣꯀꯦ ꯑꯩꯉꯣꯟꯗꯗꯤ ꯈꯤꯇꯪ ꯑꯗꯨꯝ ꯆꯥꯎꯕ꯭ꯔꯥ ꯆꯥꯎꯗꯣꯏ ꯃꯥꯜꯂꯦ Lꯕꯨꯗꯤ ꯌꯥꯝꯗꯧ ꯃꯥꯜꯂꯦ ꯅꯥꯀꯟꯗꯀꯣ ꯑꯗꯨ ꯃꯌꯥꯝ ꯁꯤ ꯂꯨꯄꯥ 900ꯅꯤꯀꯣ 900 ꯁꯤꯒꯤ ꯗꯕꯜ XL ꯁꯤꯃꯒ ꯑꯩꯈꯣꯏ ꯁꯤ ꯍ꯭ꯋꯥꯏꯠ ꯁꯤꯝꯒ ꯁꯤ ꯕ꯭ꯂꯦꯛ ꯁꯤꯝꯒ ꯂꯧꯕ ꯃꯇꯝꯗ ꯃꯌꯥꯝ ꯂꯨꯄꯥ 900 ꯈꯛꯇꯪꯅꯤꯀꯣ 900 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯤ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗ ꯂꯩꯔꯨꯔꯒꯗꯤ ꯁꯤ ꯑꯃꯗ 900 ꯑꯣꯏꯗꯣꯏꯅꯤꯀꯣ 700 ꯑꯗꯨꯝ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯁ ꯃꯥꯟꯅꯔꯛꯑꯣꯏꯕ ꯑꯗꯣ ꯁꯤꯗꯗꯤ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯂꯨꯄꯥ ꯆꯞ ꯆꯥꯏꯗ ꯑꯗꯨꯝ ꯀꯣ ꯊꯦꯛꯀꯠꯂꯒ ꯂꯤꯠꯂꯁꯦ ꯑꯗꯨꯝ ꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯖꯔꯦ ꯂꯨꯄꯥ 900ꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯀꯣ 900 ꯑꯣꯏꯗꯣꯏꯅꯦꯕ ꯐꯤꯁꯨ ꯌꯥꯝ ꯐꯩ ꯁꯤꯁꯦ ꯂꯤꯠꯄꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯀꯣ ꯃꯁꯥꯁꯨ ꯌꯥꯝ ꯅꯥꯟꯕꯅꯦ ꯕ꯭ꯔꯣ ꯁꯤꯁꯦ ꯑꯗꯣ ꯁꯤꯅ ꯃꯤꯅ ꯌꯦꯡꯕ ꯀꯥꯟꯗ ꯁꯤ ꯂꯨꯄꯥ 900 ꯇꯧꯋꯦ ꯊꯥꯖꯔꯨꯔꯦꯕ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯀꯣ ꯌꯥꯝ ꯇꯥꯡꯅ ꯂꯩꯔꯝꯗꯧ ꯃꯥꯟꯕ ꯐꯖꯩ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯂꯩꯌꯦ ꯍꯥꯏꯁꯦ ꯀꯣꯂꯔꯒꯗꯤ ꯌꯥꯝ ꯐꯖꯩꯌꯦꯕ ꯁꯥ ꯌꯥꯝ ꯅꯥꯜꯂꯦꯕ ꯁꯤꯁꯦ ꯑꯗꯣ ꯁꯤ ꯂꯨꯄꯥ 900ꯒꯤ 3 ꯈꯛꯇꯅꯤꯀꯣ ꯁꯤꯁꯦ ꯐꯤꯁꯨ ꯌꯥꯝ ꯐꯩ ꯌꯥꯝ ꯄꯣꯠꯁꯨ ꯌꯥꯝ ꯐꯖꯩ ꯀꯣ ꯁꯨꯃꯥꯏꯅꯁꯨ ꯂꯥꯛꯑꯦ ꯐꯤꯁꯦ ꯌꯦꯡꯉꯀꯥꯟꯗ ꯈꯪꯒꯅꯤ ꯃꯌꯥꯝ ꯁꯤꯗꯤ ꯀꯣ ꯄꯥꯏꯔꯀꯥꯟꯗ ꯈꯪꯒꯅꯤ ꯁꯤ ꯂꯨꯄꯥ 900ꯒꯤ 3 ꯈꯛꯇꯅꯤ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯥꯁꯀꯤꯗꯣ ꯑꯣꯀꯦ ꯁꯤ 900 ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯁꯤ ꯑꯗꯨꯝ ꯑꯇꯣꯞꯄꯗꯒꯤ ꯂꯩꯁꯟꯕꯤꯔꯨꯕ ꯌꯥꯎꯔꯝꯃꯗꯤ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯤ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯨꯔꯒ ꯂꯥꯛꯑꯀꯥꯟꯗ ꯑꯁ ꯁꯤꯗꯤ ꯉꯁꯥꯏ ꯃꯃꯜ ꯃꯌꯥꯝ ꯍꯦꯟꯖꯜꯍꯧꯔꯦꯅ ꯍꯥꯏꯔꯛꯄ ꯐꯅꯌꯥꯝ ꯊꯦꯡꯅꯩꯌꯦꯕ ꯉꯁꯤ ꯀꯪꯂꯩ ꯀꯩꯊꯦꯜꯗ ꯉꯟꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯦ ꯌꯦꯡꯕꯤ ꯇꯥꯔꯒꯁꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯂꯥꯛꯄꯤ ꯇꯥꯔꯒꯗꯤ ꯂꯨꯄꯥ ꯀꯟꯇ꯭ꯔꯥꯁꯀꯁꯦ ꯂꯨꯄꯥ 900ꯒꯤ 3 ꯂꯩ ꯌꯥꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯖꯤꯟꯁꯀ ꯀꯥꯔꯒꯣ 8 ꯄꯣꯀꯦꯠ ꯑꯣꯏꯕ 6 ꯄꯣꯀꯦꯠ ꯑꯣꯏꯕꯗꯣ ꯕ꯭ꯔꯣ ꯖꯥꯔꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜꯁꯨ ꯌꯥꯎꯔꯦ 600 ꯂꯩꯔꯝꯕ 400 ꯑꯣꯐꯔ ꯂꯩꯕꯁꯤꯡꯗꯣ ꯕ꯭ꯔꯣ ꯁꯤꯗ ꯂꯣꯏ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯁꯤꯗ ꯂꯩꯔꯦ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯨꯄꯥ 200 ꯄꯤꯕ ꯀꯩꯅꯣ ꯂꯣꯏꯅꯃꯛ ꯂꯩꯔꯦꯀꯣ ꯍꯥꯄꯦꯟꯁꯤꯡ ꯂꯩꯔꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯤꯒꯤꯁꯤꯅ ꯂꯨꯄꯥ ꯀꯌꯥ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯁꯤꯁꯨ ꯕ꯭ꯔꯣ 900ꯗ ꯄꯨꯂꯞ 900 ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯑꯩꯈꯣꯏꯒꯤ ꯖꯥꯔꯥꯒꯤ ꯀ꯭ꯌꯨꯕꯥꯟ ꯀꯣꯂꯔ ꯃꯌꯥꯝꯁꯦ ꯍꯥꯞ ꯁꯥꯔꯠ ꯃꯌꯥꯝꯁꯦ ꯂꯨꯄꯥ 900ꯒꯤ 3 ꯉꯥꯛꯇꯅꯤꯀோ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯦꯅꯤꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠ ꯂꯩꯁꯤꯡꯁꯦ ꯁꯣꯔꯠꯁꯤꯡꯁꯦ ꯂꯨꯄꯥ ꯀꯌꯥ 300 ꯀꯣ 300 ꯑꯣꯏꯗꯣꯏꯕ ꯃꯈꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯍꯣꯖꯔꯤꯁꯤꯡꯁꯨ ꯂꯨꯄꯥ 300 ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯖꯤꯟꯁꯀ ꯐꯣꯔꯃꯦꯜꯒ ꯂꯨꯄꯥ 900 ꯑꯣꯐꯔ ꯂꯩꯕꯗꯣ ꯑꯅꯤ ꯂꯧꯕꯤ ꯇꯥꯔꯗꯤ ꯕ꯭ꯔో ꯁꯤꯁꯨ 800 ꯇꯃꯣ ꯑꯣꯐꯔ ꯂꯩꯗꯣꯏꯅꯤꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯂꯨꯄꯥ ꯌꯥꯝ ꯊꯤ ꯍꯣꯡꯉꯦ ꯂꯨꯄꯥ ꯀꯩꯅꯣꯗ 200 ꯇꯥꯔꯒꯗꯤꯀꯣ ꯑꯅꯤ ꯂꯧ ꯇꯥꯔꯒꯗꯤ ꯁꯤꯡꯒꯜ ꯄꯤꯁ ꯂꯧꯕꯤ ꯀꯥꯗꯤ ꯃꯌꯥꯝ ꯂꯨꯄꯥ 100 ꯈꯛꯇꯅꯤꯀꯣ ꯂꯨꯄꯥ 900 ꯁꯤꯁꯦ ꯑꯗꯨꯒ ꯗꯕꯜ ꯄꯤꯁ ꯂꯧꯔꯒꯗꯤ ꯂꯨꯄꯥ 900 ꯇꯥꯗꯣꯏꯕ ꯃꯌꯥꯝ ꯑꯗꯣ ꯁꯤꯗꯅ ꯕ꯭ꯔꯣ ꯀꯩꯅꯣ ꯂꯩꯀꯣ ꯋꯤꯟ ꯆꯤꯇꯔꯁꯤ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯋꯤꯟ ꯆꯤꯇꯔ ꯁꯤꯗ ꯈꯛꯇꯪ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯦꯠꯆꯟꯗ꯭ꯔꯦ ꯑꯗꯣ ꯁꯤꯗ ꯁꯤꯅ ꯇꯧ ꯋꯤꯟ ꯆꯤꯇꯔ ꯃꯌꯥꯝ ꯂꯩ ꯁꯤ ꯂꯨꯄꯥ 900ꯒ 900ꯒ ꯄꯤꯔꯝꯕ ꯋꯤꯟ ꯆꯤꯇꯔꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯨꯄꯥ 900ꯗ ꯂꯣꯏ ꯑꯣꯐꯔ ꯂꯩꯗꯣꯏꯅꯤꯀꯣ ꯋꯤꯟ ꯆꯤꯇꯔ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯥꯂꯦꯟꯗꯁꯨ ꯑꯗꯨꯝ ꯂꯤꯠꯄ ꯌꯥꯕꯅꯤꯀꯣ ꯋꯤꯟ ꯆꯤꯇꯔꯁꯦ ꯌꯥꯏ ꯅꯣꯡ ꯆꯨꯔꯒꯁꯨ ꯂꯤꯠꯄ ꯌꯥꯒꯗꯣꯏꯅꯤ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯊꯥꯗꯕꯅꯦꯕ ꯃꯥꯗꯤ ꯁꯥꯒꯠꯄ ꯈꯣꯠꯄꯗꯣ ꯌꯥꯝ ꯀꯟꯅ ꯇꯧꯗꯕꯅꯦꯕ ꯃꯅꯨꯡꯗ ꯂꯥꯏꯅꯤꯡ ꯃꯆꯥ ꯈꯛꯇꯪ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯁꯤ ꯂꯨꯄꯥ 900 ꯑꯣꯏꯗꯣꯏꯅꯤ ꯃꯈꯟ ꯌꯥꯝ ꯂꯩꯅꯤꯀꯣ ꯕ꯭ꯔꯣꯗꯣ ꯁꯤꯁꯤꯡꯁꯤ ꯂꯣꯏꯅ ꯂꯨꯄꯥ 900ꯗ ꯑꯣꯏꯗꯣꯏꯅꯤ ꯍꯥꯟꯅ ꯂꯨꯄꯥ 1,000ꯒ 200 pꯤꯔꯝꯕꯗꯨꯅꯤꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯉꯁꯥꯏꯒꯤ 900ꯒꯤ 3ꯒꯤ ꯇꯤ ꯁꯥꯔꯠ 900ꯒꯤ 3 ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏ ꯐꯤꯠ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯣꯏꯕꯗꯣꯀꯣ ꯁꯤꯁꯤ ꯂꯩꯔꯦ ꯁ꯭ꯄꯣꯔꯠꯀꯤ ꯀꯩꯒꯤ ꯂꯣꯏ ꯌꯥꯟꯖꯜꯂꯝꯅꯤꯀꯣ ꯕ꯭ꯔꯣ ꯄꯨꯂꯞ ꯃꯤꯛꯁꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯄꯥꯝꯕ ꯂꯥꯛꯑ ꯈꯟꯕꯤꯔꯣ ꯂꯨꯄꯥ 900ꯒꯤ 3 ꯉꯥꯛꯇꯅꯦ ꯑꯄꯥꯝꯕ ꯈꯟꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯁꯤꯗꯒꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯕ꯭ꯔꯣ 900ꯒꯤ 5 ꯑꯣꯏꯗꯣꯏꯕꯀꯣ ꯁꯤ ꯂꯩꯔꯦ ꯉꯁꯥꯏ ꯐꯖꯕ ꯃꯌꯥꯝꯗꯣꯀꯣ ꯁꯤꯒꯁꯦ ꯃꯌꯥꯝ ꯌꯥꯝ ꯐꯖꯩꯀꯣ 900 ꯁ꯭ꯃꯣꯛ ꯑꯣꯏꯁꯦꯀꯣ 900ꯅꯤ ꯁꯤꯁꯦ 900 ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ 900 ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ 900 ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ 900 ꯂꯩꯔꯦꯀꯣ ꯕ꯭ꯔꯣ
시대주 정화의 홈모드네. 정화의 홈모드네 플러스 포인트 기세 맹 마사 웃기도 거. 루파 정화의 홈모드네 시주 거. sai utahudaba myam yawe haibdo bro design makhan makhan yawbani ko sida kiban jing do my color atop design makhan makhan myam yawbani ko design siga je ulahude ko bro adu si jing lemba amada chamri ani da 700 aduga ahum da 1000 मैम सिंगल पीस लोबी के हागदी लुपा चमरी ओदनी सी से डबल पीस लोबी के हागना लुपा चट्रे ओदेबा दुगो ट्रिपल पीस लोबी के हागना लुपा लिसिंग अमा ओदेबो को कलर दी यामे कलर जु यामे डिजाइन जु यामे सिगी रो मंगा दिया लिसे लुपा केनो लिसिंग अमा हुम तो गातनी ना तने हुम तो मंगा अदि कलर से दुगि तिक यामे ताकपनि ना सिदा सु ले को सिना चंगा के हुम तौबा कलर टी शर्ट यारे कलर न तब शर्ट चंगा हुम जिलो माबे दुम पुना दुम यान जलबनि को ब्रो अदुगा सिसे लुपा सिसु चंगा के हुम नि को ड्राई फिट दुम यावरे अदुम खो सुमाइना हाफ शर्ट के याव सुमाइना को सिसु लुपा चंगा हुम नि को सिदा सु ले को ब्रो चंगा हुम जे चंगा हुम सिसु ले जुरे लोगो ओइसे सिदा अदुम प्रीमियम ओइबा याम थिन हेली को सोम देदि को अदो अदुम चमाने है तारे ngसागी उखिबदो अदुम अखोगी चेराव द पिरसु यारनि सिसि को फजरे सिसे दुम याम मैम लुपा चंगा हुम खतनि सिसे दो समना कन्दना ब्रो कतल लै क्रादो कतल लै क्रागे कोइ टी शर्ट को हान लुपा चंगा पिरम दो हौजी लुपा चंगा के अनि लो ओइ देबो को चंगा अनि को सिदा लै सिंग जे चंगा अनि लो ओइ कतल लै क्रा सि लै सिंग जे ओके अदुम हान की प्राइस सु लेंगनि को ब्रो चाइना टी शर्ट 500 लै जे ओके आदो हजिक ती लुपा चंगा के अनि ओइदनि को ले कतल लै क्रागे दुम सिजना दुम केनो गी लै को हजिक लुपा केनो गिदो लुपा लिसिंग अमा होम दो ना सिदा जु किबान जे तो मखल म्याम जु लै को ब्रो लिसिंग अमा होम गातनि को किबान गातनि म्याम डिजाइन माना दे कंपनी खेनै अदु तागसु म्याम लुपा लिसिंग अमा गी होम गातनि लंबा सिदा लै सिंग जे लोय मल पा लिसिंग अमा होम लिसिंग अमा होम गातनि बेलेंटाइन दी थवन की दोइनि को ब्रो पाने हाइदि अखोगी ब्रदर म्याम कोइ चतोइनि हाइ तारे को हाइदि असैबुक डेट चबो मतम हाइ तारे सिगी फ्रिसिम दि तागादि एस नैयुने परफ्यूम मनुसि ओ चारा को परफ्यूम जु लै को परफ्यूम जु लै को अदगा सिदा लै रे अखोगी सुमाइना सिगी सिना लुपा क्या क्या है सिजना ब्रो चंगा के अनि ओइबो को लंबो ओइदने दु सोना कंदा दिलपा चंगा पिबो कांगु दुन सि लै को ब्रो सि लै जिंगिना चंगा अनि लुपा चंगा गी अनि गातनि को सोमना कान सि लै रे सोमना कान सि दुम लुपा सोमना कान सिना ब्रो सिदा लुपा चंगा के होम तौबो चंगा होम तौबो लै रे सिदा सिसु लुपा चंगा होम नि को चंगा होम नि समर पेन को नम सादा अखोगी लिनन लै रे सिदा लिनन जिना फोन दे तलम बो ऑफर लै दे होय ओके यारे अदुगा गाड़ी जु याम लै को गाड़ी अदुम के पाम अदुम नुपी नुपा अनि मकि लोय लै गिफ्ट पिनिंग बचि नाउ सिंग लै का सुदुम लै बला पिबि अदुनि सोम साइथिन नुपा गिनि को सोम साइथिन नुपी गिनि अदुम डेनियल वेलिंगटन जिसो को लोय सुनब लै रे सिदा अदुम लाइटर कई जु लै नि को ओके लाइटर सु लै को म्याम लाइटर से अखोगी ब्रदर म्याम गे हाइतारे को लाइटर मखल मखल लै सुमाइना अखोगी विंटेज की होबा लाइटर को अदुम याव रे सुमाइना तो सुमाइना अखोगी कई मकोक याइसे को सुमाइना याइसे जेक डेनियल्स के याइसे को जिमिम के याइसे सुमाइना सी लै को मैम सी लाइटर खुदिंग मक्से दम मैम लोय लै यानी को नोंमै गी लाइटर सु यावरी को मैम से नोंमै गी लाइटर यावरी लाइटर गी अखोगी रिफिल तो सु याइ को अदुगा अखोगी इनर वेयर्स नुपा गी इनर वेयर्स मैम लै रे सा अंडरवेयर हाइ तारे को अदुम सी गी सिना लुपा चंगा गी अनि को चंगा गी सोना कंगी चंगा गी मरी सिदा कतन गी लै जु चंगा मरी नालोन गी चंगा मरी सिजु कतन गी चंगा मरी ओदो अदुगा मोजा सिना लुपा 50 का याखै को अनोप सिंसिना लुपा चाम चामा अदु सी जिना 150 को परेंग 150 अतै जिना लंबल लुपा चाम तो चाम ओइदो को लै अनोप सिंग दुगा सिगी ngसाइ गी अखोगी फिशिंग अखोगी सिगी टुपी उपिरो ना हाइबिरा को दो सिलै को फिशिंग ने चमतंग सिलै लुपा क्या क्या चाम को लुपा चाम दो लोय ऑफर दे सि हानै ममांग दो लोय रेबो को सि पिस फंगदना पिस ngarang खतंग लागाय पिस 60 70 मु खतंग आय अदु दि यामद्रे पिस दि को ममांग दा पिस आयाम ती हाउ ममांग दा को 300 400 लाख पने बा अदु पिस 60 70 खतंग को लाय जो अदु ममांग दो लोय रेबा ओके अनौबो लाबो पिस 60 70 सिमाइन लै जिंग ये असि माइना तो मान तो सुलै को माना दे मखल जे कलर जि सिना होय काउगुई की टाइप ने नत्रने सिसि लै रे सि लुपा चाम चाम गातनि को चाम तो दे लै रे लेदर बेल्ट लै गदनि को लेदर बेल्ट लै रे सिदा लेदर बेल्ट से 300 people लै 500 people लै लुपा चाम people लै रे सिदा को दु सिदा लै वले चिंग जे को ब्रो वले चिंग या तो पुस मैम पुथो तो वाली को ब्रो सि जिंग जे लोम 350 तो लो ऑफर लै रे को 350 चहुम खै दा को सिलै जिंग के पुला फीगी बेल्ट सु लै रे सिदा फीगी बेल्ट जिन 200 लुपा चनी को दु सिदा लै बु तुपी म्याम जे ब्रो सिलंबा लुपा 150 तो ऑफर लै रे को ओके अदो मैम नौ नौ थारी नि को अदो मैम शेयर संबिरमो कमेंट कल के थल शेयर तौरे हाने कमेंट तो संबिरमो को अदुगा सिदा लै बा खoi तुपी खुनि मक्से लुपा चाम खै गातनि को चाम खै दो सिदा खoi फीगी बेल्ट सिना लुपा चनी ओइदोनि स्वाइदा लै बा खoi बेल्ट सिना लुपा चहुम खै बिबा चंगा बिबा लेगदनि को अनि यारे मथा का सेमु को मैम साउंड तारामनि को अदो साउंड से चले तो चली साउंड चली चता अदो साउंड से मैम साउंड याम नुआइ तब हाइ तारे ngasi से को नेट अमुक जब साउंड मु यादा हाइ को अदो मैम ngasi अखोइ ने ते ngasi की निमित की नेट से मतिक नुआइ त्रे साउंड जिसु
ꯃꯤꯅ ꯀꯣꯜ ꯑꯃꯨꯛ ꯈꯛ ꯂꯥꯛꯄꯗꯀꯣ ꯍꯥꯏꯗꯤ ꯀꯣꯜ ꯇꯧꯁꯟꯕꯤꯔꯛꯄ ꯌꯥꯎꯋꯦ ꯑꯗꯨꯝ ꯀꯣ ꯑꯗꯨꯅ ꯀꯣꯜ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯥꯎꯟꯁꯦ ꯇꯠꯂꯦ ꯑꯗꯨꯒ ꯅꯦꯠꯋꯥꯔꯛꯁꯦ ꯍꯦꯛ ꯇꯠꯈꯤꯕ ꯃꯇꯝꯗꯅꯦ ꯁꯥꯎꯟꯁꯦ ꯇꯠꯄ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕ꯭ꯔꯗꯔ ꯍꯣꯏꯒꯤ ꯋꯥꯏꯐꯥꯏ ꯁꯝꯃꯒ ꯊꯥꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯅꯦꯠꯁꯨꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯁꯤꯡꯒꯜ ꯀꯩꯅꯣꯗꯩ ꯍꯦꯟꯅ ꯀꯥꯗꯦꯕꯀꯣ ꯁꯤꯡꯒꯜ ꯇꯥꯋꯔ ꯑꯃꯗꯩ ꯍꯦꯟꯅ ꯀꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯔꯁꯤ ꯕ꯭ꯔꯗꯔ ꯑꯃꯨꯛꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯁꯟꯕꯤꯔꯛꯑꯣ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯃꯦꯟꯇ ꯀꯪꯂꯩ ꯀꯩꯊꯦꯜ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯖꯤꯟꯁ ꯂꯣꯏ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯗꯤꯀꯤꯁꯀꯤ ꯖꯤꯟꯁ ꯂꯩꯀꯣ ꯃꯌꯥꯝꯁꯤꯗ ꯀꯥꯔꯄꯦꯟꯇꯔ ꯂꯩꯔꯦ ꯄꯦꯔꯦꯜ ꯉꯥꯛꯇꯅꯦꯀꯣ ꯕ꯭ꯔꯣ ꯁꯤꯁꯤꯡꯁꯦ ꯀꯥꯔꯄꯦꯟꯇꯔ ꯂꯩ ꯀꯥꯔꯄꯦꯟꯇꯔ ꯅꯠꯇꯕꯁꯨ ꯂꯩꯀꯣ ꯕ꯭ꯔꯣ ꯀꯂꯔꯁꯨ ꯑꯇꯣꯞꯄ ꯐꯖ ꯃꯌꯥꯝ ꯌꯥꯎꯅꯤ ꯑꯣꯀꯦ ꯑꯗꯨ ꯁꯤꯁꯤꯡꯁꯦ ꯂꯨꯄꯥ 1,000ꯒ 1,100ꯒ ꯂꯩꯕꯁꯤꯡꯗꯨꯅꯦ ꯄꯨꯟꯅ ꯂꯨꯄꯥ 1,400ꯗ ꯂꯣꯏ ꯂꯨꯄꯥ ꯑꯣꯐꯔ ꯆꯅꯤꯄꯥꯟꯗꯀꯣ ꯑꯣꯀꯦ ꯁꯤ ꯃꯌꯥꯝ ꯍꯥꯟꯅ ꯂꯨꯄꯥ 1,100 1,100 ꯂꯩꯔꯝꯕ ꯄꯣꯠ ꯉꯥꯛꯇꯗꯨꯅꯦ ꯍꯧꯖꯤꯛ ꯂꯨꯄꯥ 1,400ꯗ ꯃꯌꯥꯝ ꯑꯣꯐꯔ ꯄꯤꯔꯦꯀꯣ ꯍꯟꯗꯛꯇꯩꯗꯤꯀꯣ ꯕ꯭ꯔꯣ ꯑꯗꯨꯝ ꯀꯂꯔꯁꯦ ꯑꯅꯝꯕꯅꯗꯤ ꯀꯣꯔꯣꯏꯅ ꯈꯟꯖꯔꯦ ꯍꯥꯏꯗꯤ ꯃꯃꯥꯡ ꯑꯩꯈꯣꯏꯅ ꯔꯥꯎꯟ ꯑꯅꯤꯔꯛ ꯁꯨꯔꯦꯕ ꯀꯂꯔ ꯀꯣꯛꯇꯕ ꯄꯣꯠ ꯂꯧꯔꯤꯁꯦ ꯍꯥꯟꯅꯗꯣ ꯈꯔ ꯌꯥꯅꯔ ꯌꯥꯎꯕꯅꯦꯕ ꯑꯅꯝꯕꯅꯗꯤ ꯀꯣꯔꯣꯏꯅ ꯈꯟꯖꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ 100% ꯒꯦꯔꯦꯟꯇꯤ ꯇꯧꯕ ꯉꯝꯕꯅꯤ ꯍꯥꯏꯇꯥꯔꯦ ꯁꯨꯡꯀꯣ ꯀꯣꯏ ꯃꯆꯨ ꯁꯨꯡꯀꯣ ꯀꯣꯏ ꯁꯨꯕ ꯃꯇꯝꯗ ꯃꯆꯨ ꯀꯣꯛꯊꯔꯛꯄ ꯌꯥꯎꯋꯤꯅꯀꯣ ꯑꯗꯨ ꯍꯟꯗꯛꯇꯩꯗꯤ ꯐꯅꯌꯥꯝꯗꯤ ꯀꯣꯔꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯗꯣ ꯍꯥꯏꯗꯤ ꯍꯣꯏ ꯄꯤꯁ ꯑꯃꯅꯤ ꯑꯃꯅꯤ ꯌꯥꯎꯔꯝꯕꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯨ ꯅꯠꯇꯕꯁꯤꯡꯗꯤ ꯑꯗꯨꯝ ꯄꯥꯛꯅ ꯀꯣꯔꯣꯏꯕ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯍꯥꯏꯗꯤ ꯃꯣꯏꯅꯁꯨ ꯑꯥꯗꯒꯤ ꯐꯖꯅ ꯀꯣꯔꯣꯏ ꯈꯣꯠꯂꯔꯣꯏꯅ ꯐꯖꯅ ꯍꯥꯏꯔꯒ ꯄꯤꯔꯛꯄ ꯄꯣꯠꯅꯦꯕ ꯍꯣꯏ ꯑꯗꯨꯝ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯂꯧꯔꯛꯄ ꯄꯣꯠꯅꯦꯕ ꯃꯌꯥꯝꯁꯤꯗ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯖꯤꯟꯁ ꯍꯥꯏꯇꯥꯔꯒꯗꯤ ꯇꯣꯞ ꯀ꯭ꯋꯥꯂꯤꯇꯤ ꯖꯤꯟꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯀꯥꯔꯄꯦꯟꯇꯔ ꯂꯩꯔꯦ ꯁꯤꯗꯁꯨ ꯂꯩ ꯆꯞ ꯃꯥꯟꯅꯕꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯁ ꯌꯥꯎꯕꯁꯤꯡ ꯑꯅꯝꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯣ ꯁꯣꯝ ꯅꯥꯀꯟꯗ ꯐꯦꯗꯦꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯋꯥꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯋꯥꯏꯠ ꯀꯥꯁꯨ ꯂꯩꯀꯣ ꯕ꯭ꯔꯣ ꯋꯥꯏꯠꯁꯨ ꯌꯥꯎꯋꯦ ꯌꯥꯝ ꯅꯥꯟꯅꯤ ꯁꯤꯗꯤ ꯃꯁꯥꯀꯣ ꯍ꯭ꯋꯥꯏꯠ ꯌꯥꯝ ꯄꯥꯝꯃꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯁꯦꯠꯄꯤꯅꯤꯡꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯔꯦ ꯁꯤꯗ ꯑꯗꯨꯝ ꯐꯦꯗꯦꯠꯁꯦ ꯃꯈꯜ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯐꯦꯗꯦꯠꯇ ꯑꯗꯨꯝ ꯃꯈꯜ ꯑꯅꯤ ꯑꯍꯨꯝ ꯀ꯭ꯔꯤꯝ ꯃꯆꯨꯁꯨ ꯂꯩꯀꯣ ꯑꯗꯩ ꯔꯣꯒꯥꯗꯨ ꯑꯗꯨꯝ ꯂꯩꯅꯤꯀꯣ ꯕ꯭ꯔꯣ ꯔꯣ ꯁꯨꯃꯥꯏꯅ ꯁꯤꯁꯦꯀꯣ ꯁꯤꯁꯨ ꯐꯖꯩꯌꯦ ꯁꯤꯁꯤꯡꯒꯤ ꯀꯂꯔꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯁꯥꯎꯟ ꯌꯥꯗ꯭ꯔꯤꯌꯦ ꯇꯥꯗꯧ ꯍꯩꯀꯣ ꯑꯗꯣ ꯁꯥꯎꯟ ꯌꯥꯔꯦ ꯃꯌꯥꯝ ꯁꯥꯎꯟ ꯌꯥꯔꯦ ꯁꯥꯎꯟ ꯆꯠꯂꯦꯀꯣ ꯁꯥꯎꯟ ꯆꯠꯂꯕꯗꯤ ꯃꯌꯥꯝꯅ ꯁꯥꯎꯟ ꯌꯥꯔꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯁꯥꯎꯟ ꯇꯥꯗ꯭ꯔꯤꯌꯦ ꯁꯥꯎꯟ ꯇꯥꯔꯤ ꯀꯩꯅꯣ ꯁꯥꯎꯟ ꯇꯥꯔꯤ ꯃꯌꯥꯝ ꯁꯥꯎꯟ ꯇꯥꯔꯦ ꯁꯥꯎꯟꯁꯦ ꯁꯥꯎꯟ ꯇꯥꯔꯦ ꯁꯥꯎꯟ ꯇꯥꯔꯦ ꯁꯥꯎꯟ ꯇꯥꯔꯦ ꯁꯥꯎꯟ ꯇꯥꯔꯦ ꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯀꯣ ꯕꯦꯁ ꯑꯗꯨꯝ ꯂꯩꯒꯗꯣꯏꯅꯦ ꯕꯦꯁꯁꯦ ꯂꯣꯏꯅꯃꯛ 500 ꯑꯣꯐꯔ ꯂꯩꯈ꯭ꯔꯕꯅꯦ ꯕ꯭ꯔꯣ ꯁꯤꯁꯦ ꯍꯣꯏ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯍꯥꯞ ꯖꯦꯀꯦꯠ 1,000 ꯄꯤꯔꯝꯕ 1,200 ꯄꯤꯔꯝꯕꯁꯤꯡꯗꯨꯅ ꯂꯨꯄꯥ 1,400ꯗ ꯑꯣꯐꯔ ꯂꯨꯄꯥ ꯂꯩꯗꯣꯏꯕ 1,400ꯗ ꯂꯩꯔꯦ ꯁꯤꯒꯤꯁꯤꯅꯀꯣ ꯑꯗꯨꯒ ꯃꯊꯛꯀꯤ ꯑꯦꯗꯤꯗꯥꯁꯀꯤ ꯑꯩꯈꯣꯏ ꯐ꯭ꯂꯤꯁꯀꯤꯁꯤꯅ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯨ 1,500ꯅꯦꯕꯀꯣ ꯕ꯭ꯔꯣ ꯑꯗꯨꯝ 1,000 ꯑꯗ ꯑꯗꯨꯝ ꯂꯨꯄꯥ 1,000ꯗ ꯄꯤꯗꯣꯏꯅꯦ ꯍꯥꯟꯅ ꯂꯨꯄꯥ 1,100 ꯂꯩꯔꯝꯕꯀꯣ ꯖꯤꯟꯁꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯃꯆꯨ ꯀꯣꯛꯇꯕ ꯖꯤꯟꯁꯇꯣ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯁꯤꯗ ꯄꯩꯔꯒ ꯍꯥꯏꯇꯥꯔꯦ ꯗꯤꯖꯜꯒꯨꯝꯕ ꯂꯤꯚꯥꯏꯁꯀꯨꯝꯕ ꯃꯌꯥꯝ ꯂꯩꯔꯦ ꯕꯐꯔ ꯖꯦꯀꯦꯠ ꯑꯆꯧꯕꯀꯣ ꯅꯥꯏꯀꯤꯒꯤ ꯁꯤ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯤꯡꯁꯦ ꯕ꯭ꯔꯣ ꯑꯗꯨꯝ ꯍꯥꯟꯅꯩ ꯃꯃꯟꯗꯩ ꯑꯗꯨꯝ ꯇꯪꯈꯥꯏ ꯆꯥꯡ ꯑꯗꯨꯝ ꯇꯥꯔꯅꯤ ꯑꯗꯨ ꯂꯨꯄꯥ 2,000 ꯃꯨꯛ ꯂꯩꯔꯝꯕꯗꯤ ꯑꯗꯨꯝ 1,100 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯞꯄꯤꯔꯛꯑꯅꯤꯕ ꯑꯣꯀꯦ ꯁꯤ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯂꯤꯠꯄꯀꯣ ꯑꯗꯨꯝ ꯃꯊꯪ ꯏꯪꯊꯝꯊꯥꯒꯤ ꯊꯝꯖꯟꯕꯤꯕ ꯌꯥꯔꯦ ꯑꯗꯨꯝ ꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯀꯔꯍꯠꯀꯤ ꯁꯨꯃꯥꯏꯅ 2,400 ꯄꯤꯕꯁꯦ ꯁꯤꯅ ꯀꯌꯥ ꯄꯤꯗꯣꯏꯕ ꯑꯗꯨꯝ ꯇꯪꯈꯥꯏ ꯇꯥꯗꯣꯏꯅꯤꯀꯣ ꯂꯨꯄꯥ 1,900 ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯗꯧꯕꯀꯣ ꯑꯣꯀꯦ ꯁꯤꯁꯨ ꯂꯩꯔꯦ ꯀꯂꯔ ꯀꯣ ꯅꯣꯔꯠ ꯐꯦꯁꯀꯤ ꯂꯨꯄꯥ 2,400 ꯄꯤꯕꯗꯨꯅꯤ ꯁꯤꯁꯨ ꯀꯣ ꯑꯗꯨ ꯁꯤ ꯂꯨꯄꯥ 1,400 1,400 ꯄꯤꯕꯗꯣ ꯑꯣꯀꯦ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯎꯟꯇꯦꯟ ꯌꯦꯛꯄꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯁꯤꯡꯁꯤꯅ ꯂꯨꯄꯥ 2,200ꯗ ꯑꯣꯐꯔ ꯂꯨꯄꯥ 2,200ꯗ ꯑꯣꯐꯔ ꯑꯣꯏꯗꯣꯏꯕꯀꯣ ꯖꯥꯔꯥꯒꯤ ꯁꯨꯃꯥꯏꯅ ꯍꯥꯐꯁꯦ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯤꯗꯁꯨ ꯂꯩꯔꯦꯀꯣ ꯁꯤꯁꯨ ꯅꯣꯔꯠ ꯐꯦꯁꯀꯤ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯂꯩꯔꯦ ꯍꯥꯐ ꯉꯥꯛꯇꯅꯤꯀꯣ ꯑꯌꯥꯝꯕ ꯆꯠꯂꯤꯁꯦ 2-in-1 ꯍꯥꯐ ꯂꯩꯔꯦ ꯅꯣꯔꯠ ꯐꯦꯁꯀꯤ ꯀꯣ ꯁꯤꯅ 1,000ꯗ ꯑꯣꯐꯔ ꯂꯨꯄꯥ ꯑꯣꯏꯗꯣꯏꯕ 1,100ꯗ ꯑꯣꯐꯔ ꯑꯣꯏꯗꯣꯏꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯀꯥꯔꯒꯣ ꯃꯌꯥꯝꯁꯦ ꯕ꯭ꯔꯣ ꯁꯤꯗ ꯂꯩꯔꯤꯕ ꯀꯥꯔꯒꯣ ꯃꯌꯥꯝ ꯁꯤꯗ ꯑꯗꯨꯝ ꯀꯥꯔꯒꯣꯁꯤ ꯂꯣꯏ ꯄ꯭ꯔꯥꯏꯁ ꯊꯦꯠꯆꯔꯕꯅꯦꯕꯀꯣ ꯕ꯭ꯔꯣ ꯀꯥꯔꯒꯣ ꯃꯌꯥꯝꯁꯦ ꯀꯂꯔꯗꯤ ꯑꯅꯝꯕꯅ ꯂꯣꯏ ꯁꯨꯔꯅꯤꯅ ꯈꯟꯖꯩ ꯑꯗꯣ ꯁꯥꯏꯖꯁꯨ ꯑꯗꯨꯝ ꯑꯅꯝꯕ ꯂꯩꯒꯅꯤꯕꯀꯣ ꯑꯣꯀꯦ ꯁꯤꯁꯤꯡꯁꯦ 30ꯗꯩꯅ 36 ꯐꯥꯎ ꯂꯩꯅꯤ ꯑꯗꯨꯒ ꯃꯥꯏ ꯄ꯭ꯔꯥꯏꯁꯁꯦ 1,000ꯒ 1,100ꯒ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ 1,100 ꯑꯣꯏꯗꯣꯏꯕꯀꯣ 1,000 ꯌꯥꯎꯔꯦ 1,100 ꯌꯥꯎꯔꯦ 1,000 ꯑꯣꯏꯕ ꯑꯃꯒ 1,100 ꯑꯣꯏꯕ ꯑꯃꯒ ꯑꯅꯤꯃꯛ ꯑꯗꯨꯝ ꯗꯤꯀꯤꯁ ꯂꯩꯔꯦ ꯁꯨꯄꯔ ꯗ꯭ꯔꯥꯏ ꯂꯩꯔꯦꯀꯣ ꯑꯗꯨꯝ ꯃꯈꯜ ꯀꯝꯄꯦꯅꯤ ꯃꯈꯜꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯇ꯭ꯔꯣꯏꯠ ꯖꯦꯀꯦꯠ ꯂꯩꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯕ ꯖꯦꯀꯦꯠꯅꯤ ꯁꯤꯗ ꯂꯩꯁꯤꯅ ꯂꯣꯏꯔꯦꯀꯣ ꯕ꯭ꯔꯣ ꯄꯤꯁ 3-4 ꯉꯥꯏꯔꯕ ꯁꯤ ꯑꯗꯨꯝ ꯂꯨꯄꯥ 2,500ꯗ ꯂꯣꯏ ꯑꯣꯐꯔ ꯂꯨꯄꯥ 1,200ꯗ ꯑꯣꯐꯔ ꯇꯧꯊꯣꯛꯑꯦꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯕꯐꯔ ꯖꯦꯀꯦꯠ ꯍꯥꯐꯀꯣ ꯁꯤ ꯂꯨꯄꯥ 1,500 ꯑꯣꯏꯗꯣꯏꯕꯀꯣ ꯃꯊꯛꯇ ꯂꯦꯗꯔ ꯖꯦꯀꯦꯠ ꯂꯩꯀꯣ ꯁꯤꯁꯨ ꯁꯤꯅ ꯂꯣꯏ ꯂꯣꯏꯔꯕꯅꯦ ꯕ꯭ꯔꯣ ꯁꯤꯁꯨ ꯄꯤꯁ 3 ꯈꯛꯇ ꯉꯥꯏꯔꯤ ꯁꯤꯁꯨꯀꯣ ꯂꯦꯗꯔ ꯆꯦꯟꯅꯥꯏꯒꯤ ꯑꯣꯔꯤꯖꯤꯅꯦꯜꯗꯨꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯕ꯭ꯔꯣ ꯀꯥꯔꯒꯣꯗꯣ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯊꯦꯠꯂꯦꯀꯣ ꯀꯥꯔꯒꯣꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯗ꯭ꯔꯣꯏꯗ ꯀꯥꯔꯒꯣ ꯌꯥꯎꯔꯦ ꯁꯤꯗ ꯑꯗꯨꯒ ꯃꯈꯜꯅꯤ ꯃꯌꯥꯝ ꯀꯥꯔꯒꯣ ꯃꯌꯥꯝꯁꯦ ꯂꯨꯄꯥ 1,000 ꯄꯤꯕ ꯂꯨꯄꯥ 1,100 ꯄꯤꯕ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ ꯁꯤꯗꯅ ꯇꯦꯔꯤꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯤꯡ ꯂꯣꯏ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯀꯇꯟ ꯇꯦꯔꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯀꯇꯟ ꯇꯦꯔꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯅ ꯂꯨꯄꯥ 600 800ꯒ ꯄꯣꯀꯦꯠ ꯌꯥꯎꯕꯅ 800 ꯑꯣꯏꯔꯅꯤ ꯄꯣꯀꯦꯠ ꯌꯥꯎꯕꯅ 1,200 ꯑꯣꯏꯗꯣꯏꯕ ꯄꯣꯀꯦꯠ ꯌꯥꯎꯗꯕꯁꯤ ꯂꯨꯄꯥ 1,500ꯗ ꯄꯤꯊꯣꯛꯑꯒꯦ ꯕ꯭ꯔꯣ ꯑꯣꯀꯦ ꯄꯣꯀꯦꯠ ꯌꯥꯎꯗꯕ ꯂꯨꯄꯥ 1,500ꯗ ꯄꯣꯀꯦꯠ ꯌꯥꯎꯕꯅ ꯂꯨꯄꯥ 100ꯗ ꯂꯨꯄꯥ 1,200ꯗ ꯑꯣꯀꯦ ꯑꯣꯏꯗꯣꯏꯕ ꯌꯥꯔꯦ ꯑꯗꯣ ꯁꯤꯗꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯊꯣꯃꯥꯁꯀꯤ ꯁꯤꯒꯤ ꯁꯦꯟ ꯊꯣꯃꯥꯁꯀꯤ ꯁꯤꯒꯤ ꯀꯣꯗ꯭ꯔꯣꯏ ꯖꯦꯀꯦꯠꯁꯦ ꯕ꯭ꯔꯣ 1,500ꯅꯦꯕꯀꯣ 1,000ꯗ ꯑꯣꯐꯔ ꯄꯤꯊꯣꯔꯛꯑꯒꯦ 1,100ꯗ ꯑꯣꯏꯗꯣꯏꯕꯀꯣ ꯄꯨꯃꯥꯒꯤ 2-in-1ꯁꯨ ꯂꯩꯔꯦ ꯁꯤꯁꯤꯅ ꯂꯨꯄꯥ 1,100ꯗ 900ꯗ ꯑꯣꯐꯔ ꯄꯤꯊꯣꯛꯑꯒꯦ ꯕ꯭ꯔꯣ 2-in-1ꯅꯦꯕꯀꯣ ꯁꯤꯁꯨ ꯑꯣꯀꯦ ꯂꯨꯄꯥ 900ꯗ ꯑꯣꯐꯔ ꯑꯁꯤ ꯄꯤꯊꯣꯛꯑꯒꯦ ꯑꯦꯗꯤꯗꯥꯁꯀꯤ ꯖꯦꯀꯦꯠꯁꯤꯅ ꯀꯌꯥꯅꯣ ꯑꯦꯗꯤꯗꯥꯁꯀꯤꯁꯦ ꯁꯤ ꯂꯨꯄꯥ 1,400 ꯕ꯭ꯔꯣ ꯂꯨꯄꯥ 1,500ꯗ ꯑꯣꯐꯔ ꯄꯤꯊꯣꯛꯑꯒꯦ ꯂꯨꯄꯥ 1,400 ꯄꯤꯕ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯖꯩ ꯁꯤꯗꯤꯀꯣ ꯁꯤꯗ ꯃꯈꯥꯗ ꯂꯩꯔꯤꯁꯤ ꯂꯨꯄꯥ 1,500ꯗ ꯑꯣꯐꯔ ꯐꯖꯩ ꯄꯤꯊꯣꯛꯑꯒꯦ ꯐꯖꯩ ꯂꯨꯄꯥ ꯃꯌꯥꯝꯁꯤ ꯂꯨꯄꯥ 1,400 ꯄꯤꯔꯝꯕꯅꯤ ꯂꯨꯄꯥ 1,500 ꯈꯛꯇꯪꯗ ꯃꯌꯥꯝ ꯁꯤꯁꯦꯀꯣ ꯖꯦꯀꯦꯠꯁꯦ
चनिपान पिरम्बा अदु सिजे पचंगा दो पिथोरा ओके अदुगा सिदा विंजिटर गी दी पैरगा ले हाय तारे को विंजिटर जिंगे ब्रो हादि मसाई प्राइस तगी दु लुपा चहुम चामरी दु लोय तारनी को ब्रो हाना थेलम एमआरपी दे को सि कलम्बिया से सामना हाय कांदा लुपा लिसिंग अमगा लिसिंग अमा थेले से 700 पिरा लुपा चट्रे पेका दने को ओके लुपा चनिपान थेलम लुपा चाटु को संगवान मान पिरानी होय होय मैं लुपा लिसिंग चनि थेलम लुपा समापन लुपा चहुम चामरी ता दने बा चनि चहुम चामरी ता का दने को माई को लाए को ब्रो कार्गो की सि समर गी को अनोबा न्यू अराइवल ने तो सि लुपा 600 खतंग हो दने लुपा चट्रु खतनी को ओके सिंगल पीस लुपा चट्रु ने कलर दी मैम लई कलर से ब्लैक ले रे कोई ग्रे ले रे दुगा ग्रीन मचू ले को लाइट ग्रीन मचू फजा बने दुगा पोचो हंदक याम फा बने को होय फी जाम फैये पाइबा कांदा को पूरा हादि पूरा कार्गो की फी सिंग बने बने चने दुगा सिदा कोई कोड्रोय ले को कोड्रोय से ले कोड्रोय पचनी पान ओदरा पचनी पान ओदनी को कोड्रोय से यारे अदुगा सिदा कोई फॉर्मल ट्राउजर्स को फॉर्मल पेन लेरिस दा फॉर्मल पेन से साइज से लंबो ऑफर ले कांगु दिन को साइज से 30 का 30 दगिना 30 देन 36 को ओके 30 देन 36 को लेदुनी मैम साइज से को अदुम के पांबा चाइनागी गुंबा अदुम यावरी को साइदा चाइनागी यावसे मतोन अदावगी दो यावरी को यावरे सोमदा लेरी हुडीस मैम को हुडीस सिना अखोगी नॉर्थ फेस को से दुम पा सनी चहुम जामे दुम ता एमआरपी दगी चनी चहुम दुम ता का देनी को ओके अदि मो 600 पिरम 800 पिरम 500 पिरानी 1200 पिरम चनी पान पिरानी सुमाइना लोमक तारनी तारगा याम थीना ऑफर चाव नाइ तारे को अमुक त पीद्रिबो ऑफर नि को मैम सी से हाना पीद्रि को सुमाइना ऑफर जे को सिना क्वाइ चावे को ऑफर जा सिना चावे अदुगा सिदा लेरे अखोगी फॉर्मल पेन सिदा चेकर गुम के मसि लो यामने को ब्रो ओके चेकर टेक्सचर याव को लो यामने सिजु लोमक 700 ओइदने दु अनि लौबि तारदि 650 ओइदबो को ओके मनिंग दिसु विन चितर मैम लेरी सिदा सिदम अनम्बा प्राइस लोमक तारनी ब्रो हादे असाइ हाइजे गिब दुल 500 लोमक तारनी मा खेलम प्राइस तगे ओके अदुदि मैम लापिरो लुपा असिना लुपा 400 गी 400 एसेंट दिसि 400 गी ओदेबा 400 ओदेबो को असि 400 ओदेबो को अदो मैम सिदा लेबा खोगी विन चितर मैम से मागी प्राइस दगी लुपा चनी चहुम चमी तारा का दुनी को सिदा दुम को अदुगा सोना कंदा जींस रेगुलर फिट को सी रेगुलर फिटिंग लुपा चनी पान लोम ऑफर ले कलर लोम फजबा याम लेनी साइज 30 देन 36 फो लेगनी ओके अदु सिदना ट्रैक पेन अखोय शूट ले को ट्रैक शूट से दुम नाइकी गिनी ट्रैक शूट से 1200 तो ऑफर लेबा कांगुने को ब्रो सिजना सोरा खंगी 1500 पिरम बजिना 1300 तो ऑफर लेनी ओके दु सिजना 1000 ऑफर ले 1000 को कलम्बिया के सिना 1000 नि को कतन ने मैम सी से दु सिदा लेबा फॉर्मल चार्जिंग के हंदक की ओनसी फॉर्मल चार्जिंग के 450 पिबदो हंदक की ओन संवा हम लो ऑफर ले तो संवा दा हाना संवा के हम दा 400 आई हाना 450 पिरम नि को मैम सी से लुपा 400 दा लिनन के पुरब याव बनी को मैम से लिनन यावरे चुमनगी कतन यावरे मैम अफाव मैम यावरे एचएनएम यावरे सुपर ड्राई यावरे लिवाइस यावरे तो के लो याव बनी एचएनएम लिवाइस की यावरे मैम से को लिवाइस ओरिजिनल ओइगदिनी को लुसी की विंजिटर जिना 500 तो सीडी याम नुंगाइ दंग वाली पार को याम हे मैम हे क्वाइ पावली सी माले ड्राई फिट की को मैम सी लुपा सिबल जाम याव संगा का तंग दे यारे दुगा सी मैम लेरे सोमदा सी दा खोगी नाइकी गी सी ट्रैक शूट सिना क्या चमाना बरा सी नाइकी ट्रैक शूट सिना सिजु लुपा लिसिंग म चनी गिने लिसिंग चनी को यारे अदुगा सिदा जैकेट सिगी जैकेट सिना कई सिगी जिन जैकेट सिना लुपा 700 तो ऑफर ले दे जैकेट को जैक एंड जोन्स किनी को साइज से तुम लेब्रा ना सिना साइज ले ट्रेवर सि लोय को ओके मैम सि लुपा चट्रे ओदे को सिना रो लुपा 1000 यो न मा लेबो को अदो सिजे लुपा चट्रे तो पिथोरने को यारे मैम अदो मैम लाइव से लोसेनबा मतंग योरे मैम अदो मैम दा हाइजगदबा वना खोई कनेक्टर की लाइव से शेयर तो संबिरमो कमेंट ता कनेक्टर शेयर तौरे हाने कमेंट तो संबिरमो को अदुगा खोइना दाव याबा खोगी मियोय अहुम खजगदनी मियोय अहुम सिदा कनेक्टर वांजिंग ब्रांच से लाकबिरगा मखोइना अपामबा को एनी प्रोडक्ट लौबिबा यागदनी को फ्री लौबिबा यागदनी अदुगा अहेनबा प्रोडक्ट पाम तागा सु हेनो ऑफर अचौबो ऑफर अमुगा पिरकदोइनी हाइन थमजगे दुगा मैम दा हाइजगदबा वना ऑफर से मैम वैलेंटाइन्स डे गिनी को अदो ऑफर से दुम याम सांगा तौगिनी ऑफर से लुपा चंगा गी अहुम ना याम मनी खोजि लैसे चंगा गी फिगर शार्ट अहुम तौबा को अदैदी से टुपी के से मैम लुपा चाम याखै खतनी सी से को अदुगा अनोप से लुपा चामा याखै यावरी अदुगा सिदा खोगी समर पिन के से मैम लुपा चंगा गी अहुम ने टी शर्ट हायरगा सु मैम लुपा चंगा गी अहुम मैम यावरी चंगा गी मंगा तौ मैम यावरी को अदो मैम लाकपिरो कनेक्टर वांजिंग ब्रांच लाकपिरगा अदोंग अपाम पामबा फुरिसिंग खंगावसिंग खनबिरो हाइन थमजगे अदुगा ngन लागादी अंगनबा पोट फजब फंगदनी को सि हारगा मैम ngasi gi wenadi कनेक्टर की अखोगी सिंग थिक्सिन थाजरिबा लाइव लोसिनजगे मतंग असवाइदा यंगबिरिबा अखोगी व्यूअर्स सिंगबु अमुका हन्ना खुरुमजरी मैम थागाजरी थैंक यू लोसिनजगे लाइव